ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔ ꯁ꯭ꯌꯥꯝ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯅꯤꯅ ꯏꯪꯈꯣꯜꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯍꯥꯏ ꯃꯃꯥ, ꯅꯣꯏꯕꯨ ꯑꯩꯅ ꯇꯧꯔꯤꯁꯤ ꯈꯔ ꯌꯥꯎꯔꯨ ꯂꯥꯎꯅꯦ꯫ ꯅꯠꯇꯦ, ꯑꯩꯗ ꯐꯥꯎꯕ ꯐꯩꯗꯣꯝ 3-4 ꯇꯧꯕ ꯂꯣꯏꯔꯤ, ꯑꯗꯨꯒ ꯅꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ? ꯍꯣꯏ, ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯣꯏꯕꯣ? ꯅꯣꯏ ꯑꯩ ꯆꯪꯂꯛꯂꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏꯀꯣ? ꯅꯆꯥ ꯅꯤꯄꯥꯁꯤꯁꯨ ꯃꯃꯥ ꯂꯧꯗꯅ ꯌꯥꯍꯧ ꯑꯗꯨꯝ ꯊꯦꯡꯂꯤꯕꯁꯤ ꯏꯆꯥꯅꯦꯅ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯕ, ꯑꯁꯤꯃꯈꯛ ꯌꯥꯎꯕꯁꯤꯗ ꯄꯨꯛꯁꯣꯏ ꯁꯣꯏꯔꯤ ꯇꯧꯔꯤꯁꯤ꯫ ꯆꯥꯎꯔꯛꯑꯦ ꯁꯪꯂꯛꯑꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯨꯝꯕ ꯍꯧꯒꯠꯄꯕꯨ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯝꯂꯀꯥꯟꯗ ꯍꯧꯒꯠꯂꯤꯅꯦ꯫ ꯃꯁꯤꯅꯕꯨ ꯀꯔꯤ ꯐꯔꯨꯗꯧꯅꯣ? ꯁꯈꯤ ꯏꯃꯨꯡꯗꯒꯤ ꯍꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ, ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯉꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯗ ꯅꯪꯅ ꯊꯕꯛꯇꯣ ꯑꯗꯨꯝ ꯁꯨꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀ꯭ꯋꯥꯛꯅ ꯂꯟꯕꯥꯎ ꯆꯦꯟꯕꯁꯤꯉꯥꯏ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯅꯪꯅ ꯂꯥꯎꯕꯗ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯌꯥꯍꯧ ꯊꯦꯡꯕꯤ ꯃꯧ ꯃꯈꯩꯁꯦ ꯂꯣꯏꯅ ꯍꯧꯒꯠꯂꯝꯃꯅꯤ꯫ ꯍꯣꯏꯅꯦ, ꯌꯥꯍꯧ ꯊꯦꯡꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯑꯃꯅꯤ ꯅꯠꯇ꯭ꯔꯣ? ꯍꯔꯥꯎꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯪꯅ ꯀ꯭ꯋꯥꯛꯅ ꯂꯟꯕꯥꯎ ꯆꯦꯟꯕ ꯀꯥꯏꯅ ꯍꯩꯁꯛꯄꯤ ꯃꯥꯟꯕꯤ! ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯕꯅꯤ, ꯅꯁꯝꯒ ꯊꯥꯗꯣꯛꯇꯅ ꯇꯧꯔꯤꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯄꯥꯏꯗꯧꯔꯕ꯭ꯔꯣ? ꯍꯥ? ꯅꯪ ꯂꯧꯗꯅ ꯅꯆꯥ ꯅꯨꯄꯥꯗꯨꯁꯨ ꯌꯥꯍꯧ ꯊꯦꯡꯂꯦꯗꯅ, ꯑꯗꯨꯃꯁꯨ ꯐꯔꯔꯣꯏꯗꯕꯅꯤ ꯀꯣ꯫ ꯉꯜꯂꯤꯉꯩꯁꯤꯗ ꯈꯔ ꯋꯥꯔꯛꯈꯧ, ꯅꯠꯇ꯭ꯔꯕꯗꯤ ꯍꯌꯦꯡ ꯃꯇꯨ ꯊꯤꯔꯒ ꯃꯊꯤ ꯂꯧꯔꯒ ꯆꯥꯅꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯍꯣꯏ, ꯏꯇꯣꯝꯇꯒꯤ ꯏꯆꯥ ꯅꯠꯇꯤꯌꯦ, ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ, ꯅꯪꯁꯨ ꯈꯔ ꯋꯥꯔꯛꯎ ꯀꯩꯅꯣ꯫ ꯐꯔꯒꯅ ꯃꯄꯥꯅ ꯋꯥꯔꯛ ꯆꯦꯠꯄꯒꯤꯅꯤ ꯍꯥꯏꯒꯦ ꯍꯥꯏꯕ, ꯑꯗꯨꯒ ꯐꯠꯇ꯭ꯔꯒꯅ ꯃꯃꯥꯗ ꯇꯥꯏꯅꯒꯦ ꯍꯥꯏꯕ꯫ ꯑꯣ ꯉꯝꯖꯗ꯭ꯔꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯀꯇꯟꯁꯦ ꯑꯩꯅ ꯉꯥꯡꯅꯕꯒ ꯉꯝꯖꯄꯣꯟꯇꯦ꯫ ꯅꯠꯇꯦ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ? ꯃꯃꯥꯟꯅꯕꯁꯤꯡꯅ ꯁꯨꯗꯅ ꯆꯠꯇꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯤ, ꯑꯗꯨꯒ ꯃꯥꯅ ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯗꯅ ꯑꯗꯨꯝ ꯂꯩ꯫ ꯑꯁꯤꯅ ꯄꯨꯟꯁꯤꯁꯦ ꯍꯤꯡꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯍꯧꯗꯣꯛꯎꯅꯦ ꯅꯪꯕꯨ, ꯌꯦꯡꯉꯨ ꯅꯨꯃꯤꯠꯁꯦ ꯌꯧꯔꯕꯅꯤ, ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯪꯂꯛꯑꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯕꯗꯨ ꯆꯤꯡꯈꯩ ꯏꯃꯨꯡꯗ ꯇꯥꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯊꯣꯛꯂꯛꯏ꯫ ꯀꯩꯅꯣ, ꯏꯃꯥꯒ ꯄꯥꯕꯒ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯁꯤꯗ ꯉꯔꯪ ꯇꯥꯅꯤꯡꯗꯕꯅ ꯉꯥꯛꯇ ꯇꯨꯝꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯌꯥꯗꯦ꯫ ꯅꯠꯇꯦ, ꯀꯔꯤ ꯋꯥꯔꯤꯅꯣ ꯈꯪꯗꯦꯕ꯫ ꯁꯈꯤꯅ ꯍꯥꯏ, ꯀꯨꯝꯚꯀꯔꯅ ꯃꯥꯟꯕ, ꯅꯪ ꯑꯃ ꯍꯥꯏꯕ ꯉꯥꯡꯕꯁꯨ ꯂꯧꯗꯦ, ꯀꯔꯝ ꯊꯣꯛꯑꯗꯣꯏꯅꯣ ꯅꯪꯕꯨ? ꯃꯅꯤꯅ ꯍꯥꯏ, ꯅꯣꯡꯄꯣꯛ ꯆꯤꯡꯈꯩ ꯍꯨꯜꯂꯛꯄ, ꯃꯤꯡꯒꯥꯛꯇꯤ ꯆꯤꯡꯈꯩ ꯀꯥꯏ, ꯅꯨꯃꯤꯠꯅ ꯅꯣꯡꯄꯣꯛꯇꯒꯤ ꯊꯣꯛꯂꯛꯂꯒ ꯅꯣꯡꯆꯨꯞꯇ ꯇꯥꯗ꯭ꯔꯤꯈꯩ ꯇꯨꯝꯕ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕꯧ, ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯁꯤꯕ? ꯍꯥ? ꯍꯧꯖꯤꯛ ꯅꯪ ꯅꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯔꯤ, ꯌꯦꯡꯉꯨ ꯅꯃꯥꯟꯅꯕꯁꯤꯡꯗ ꯊꯕꯛ ꯀꯟꯅ ꯁꯨꯗꯅ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯅꯪꯅ ꯇꯨꯝꯕꯒ ꯆꯥꯕꯒ ꯆꯠꯄꯒꯗ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯝꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣꯕ? ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯤꯗꯤ ꯄꯦꯜꯂꯕꯅꯤ꯫ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒ ꯉꯥꯡꯗꯨꯒꯤ ꯃꯌꯥꯁꯦ ꯀꯥꯊꯣꯛꯇꯅ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯕ꯫ ꯑꯩꯗ ꯃꯅꯤꯡꯂꯣꯝ ꯆꯪꯈ꯭ꯔꯒꯦ, ꯅꯣꯏ ꯑꯅꯤ ꯉꯥꯡꯍꯧꯔꯣꯀꯣ꯫ ꯃꯅꯤ ꯁꯈꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯃꯥ, ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯦ, ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯐꯠꯇ꯭ꯔꯀꯥꯟꯗ ꯃꯃꯥꯗ ꯇꯥꯏꯅꯕꯤꯅꯨ꯫ ꯍꯣꯏ, ꯐꯠꯇꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯅꯆꯥꯁꯦ ꯅꯪꯅ ꯄꯤꯛꯂꯤꯀꯥꯟꯗ ꯏꯆꯥꯗꯤ ꯑꯃꯠꯇ ꯌꯥꯎꯕꯅꯤ, ꯁꯅꯥꯅꯤ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯕ ꯀꯌꯥ ꯏꯟꯈꯤꯕꯗꯣ, ꯃꯗꯨꯗꯒꯤ ꯍꯩꯅꯕꯤ ꯑꯣꯏꯗꯨꯅ ꯇꯧꯔꯛꯂꯤꯕ ꯈꯪꯂꯕ꯭ꯔꯥ? ꯑꯣ ꯌꯥꯔꯦ, ꯂꯝꯍꯨꯏ ꯃꯥꯟꯕ, ꯅꯨꯄꯥꯅ ꯇꯒꯨꯝ ꯅꯆꯤꯟ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯗꯤꯅꯦ ꯆꯟꯅꯗꯗꯅ ꯍꯨꯝꯐꯨꯔꯛ ꯍꯜꯂꯛꯀꯅꯤ꯫ ꯑꯩꯁꯨ ꯆꯪꯍꯧꯔꯒꯦ, ꯅꯪ ꯑꯗꯨꯝ ꯉꯥꯡꯍꯧꯔꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯁꯨ ꯆꯪꯈ꯭ꯔꯦ꯫ ꯃꯅꯤꯅ ꯁꯣꯜꯍꯧꯏ꯫ ꯊꯤꯗ, ꯇꯧꯖ ꯁꯥꯔꯤꯁꯤ ꯃꯁꯦ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯃꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯕꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯁꯤꯅꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯗꯥꯏꯅꯦ, ꯏꯃꯥ ꯑꯐꯕ ꯑꯃꯠꯇ ꯄꯤꯌꯨ, ꯃꯥꯂꯦꯝꯁꯦ ꯖꯣꯏ ꯇꯧꯒꯦ ꯍꯥꯏꯗꯅ, ꯃꯃꯥ ꯐꯠꯇ꯭ꯔꯒ ꯃꯆꯥ ꯐꯕ ꯍꯧꯅꯗꯦꯅꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤ ꯃꯥꯒꯤ ꯊꯕꯛꯇ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯃꯕꯨꯡ ꯑꯃꯒ ꯃꯥꯒꯇꯅꯤ, ꯃꯆꯤꯜ ꯃꯅꯥꯎ꯫ ꯃꯕꯨꯡ ꯇꯣꯝꯆꯧꯗꯤ ꯂꯩꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯤ꯫ ꯂꯩꯁꯅꯥ ꯑꯗꯨꯝ ꯌꯥꯕꯤ ꯅꯨꯄꯤꯅꯤ, ꯂꯥꯏꯖꯁꯨ ꯑꯗꯨꯝ ꯃꯉꯥꯏ, ꯑꯃꯅ ꯑꯃꯕꯨ ꯍꯦꯟꯅꯗꯦ꯫ ꯇꯣꯝꯆꯧꯁꯨ ꯂꯩꯁꯅꯥꯅ ꯉꯝꯂꯞ ꯇꯧꯏ, ꯂꯥꯏꯖ ꯑꯃꯗꯤ ꯂꯩꯁꯅꯥ ꯏꯇꯠ ꯇꯠꯇꯅ ꯈꯠꯅꯩ꯫
ꯂꯥꯏꯖꯅ ꯍꯥꯏꯃꯧ ꯍꯣꯒꯥꯏꯕꯤ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯂꯥꯛꯄꯤ ꯅꯪ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ ꯈꯪꯉꯕ ꯏꯁ ꯑꯩꯕꯨ ꯍꯣꯒꯥꯏꯕꯤ ꯀꯥꯏꯅ ꯍꯥꯏ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯈꯣꯡꯃꯨ ꯊꯣꯛꯄꯤ ꯅꯪꯇ ꯅꯌꯨꯝꯗꯣ ꯄꯥꯟꯈ꯭ꯔꯣ ꯑꯃꯨꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯧꯒꯦ ꯑꯩꯁꯦ ꯅꯊꯛ ꯊꯣꯡꯕꯅꯤꯅꯦꯍꯦ ꯅꯕꯨꯡꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯈꯪꯉꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯣ ꯅꯪ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔ ꯍꯥꯏꯕꯕు ꯅꯁꯝꯗꯣ ꯈꯨꯠꯇꯥꯡ ꯌꯦꯠꯂꯒ ꯍꯥꯏꯖꯅꯤꯍꯦ ꯅꯪ ꯑꯣ ꯍꯥꯏꯕꯤꯔꯣ ꯂꯥꯛꯑꯣ ꯅꯪꯅ ꯁꯝ ꯐꯣꯏꯔꯒ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯗꯅ ꯂꯩꯇꯥꯔꯤꯅꯦ ꯍꯥ ꯅꯇꯤꯛ ꯂꯩꯔꯗꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯁꯤ ꯂꯥꯎꯅꯦ ꯑꯁꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣꯅꯦ ꯃꯁꯦ ꯉꯁꯤ ꯁꯣꯏꯔꯣꯏꯁꯤ ꯃꯁꯤ ꯑꯗꯨꯒꯤ ꯅꯆꯤꯟ ꯈꯨꯀꯟꯗꯨꯅꯗꯤ ꯀꯅꯥꯅ ꯄꯥꯝꯕꯤꯅꯤ ꯍꯥꯏꯒꯦ ꯀꯅꯥꯝꯇꯅ ꯄꯥꯝꯕꯤꯔꯣꯏ ꯑꯗꯨꯅꯅꯦ ꯁꯤꯠꯇꯗꯅ ꯂꯩꯔꯤꯗꯣ ꯆꯥꯃꯨꯅ ꯍꯥꯏ ꯀꯩꯅꯣ ꯅꯣꯏꯅ ꯉꯥꯡꯅꯔꯤꯗꯣ ꯍꯥ ꯅꯣꯏ ꯑꯅꯤꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥ ꯀꯃꯥꯏꯅ ꯇꯧꯅꯤꯕ ꯉꯥꯏꯍꯥꯛꯇ ꯎꯅꯕ ꯌꯥꯗꯕꯁꯤꯕꯨ ꯍꯨꯏꯒ ꯍꯧꯗꯣꯡꯒꯁꯨ ꯉꯥꯏꯔꯤꯅꯦ ꯍꯥ ꯑꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯌꯦ ꯈꯤꯠꯇ ꯇꯣꯛꯅꯔꯣ ꯀꯩꯗꯧꯒꯦ ꯂꯩꯁꯅꯥꯅ ꯁꯣꯟꯖꯩ ꯃꯆꯥꯅꯨꯄꯤ ꯆꯤꯟꯅ ꯇꯥꯔꯛꯄꯤꯁꯦ ꯍꯥꯟꯅ ꯈꯥꯝꯖꯤꯟꯒꯦ ꯍꯥꯏꯗ꯭ꯔꯒ ꯍꯨꯏ ꯍꯧꯗꯣꯡ ꯀꯥꯏꯅ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯦ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯁꯨ ꯊꯨꯝ ꯄꯤꯀꯦꯠ ꯑꯃ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯍꯜꯂꯛꯏ ꯍꯥꯏꯗꯣ ꯇꯧꯗꯧꯔꯤ ꯄꯣꯠꯅꯤꯗ ꯂꯥꯏꯖꯅ ꯏꯃꯥ ꯅꯃꯧ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯦ ꯍꯥꯟꯅ ꯍꯥꯏ ꯃꯥꯅꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯃꯥ ꯂꯥꯛꯄꯗꯒꯤꯅꯦ ꯏꯃꯨꯡꯁꯦ ꯅꯣꯡꯃꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯗ꯭ꯔꯦꯕ ꯈꯣꯏꯇꯥꯆꯧꯁꯤꯅ ꯀꯔꯥꯏꯗꯩꯅꯣ ꯈꯟꯗꯣꯛꯄꯤ ꯈꯥꯏꯗꯣꯛꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯁꯤꯅꯗꯤ ꯀꯔꯥꯏꯗꯒꯤ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯣꯏꯅꯣ ꯍꯦ ꯑꯉꯥꯡ ꯏꯁ ꯑꯩꯕꯨ ꯈꯟꯗꯣꯛꯄꯤ ꯈꯥꯏꯗꯣꯛꯄꯤ ꯀꯥꯏꯅ ꯏꯕꯦꯝꯃꯗꯤ ꯌꯥꯝ ꯐꯔꯦꯕ ꯌꯥꯝ ꯐꯕꯗꯨꯅꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯤꯠꯇꯗꯅ ꯂꯩꯔꯤꯗꯣ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯅꯅꯦꯝꯕꯣꯛꯇꯒ ꯃꯁꯝ ꯐꯣꯏꯔꯨꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯄꯣꯠꯅꯤ ꯅꯣꯏ ꯑꯅꯤꯕꯨ ꯇꯣꯛꯅꯔꯣ ꯀꯩꯗꯧꯒꯦ ꯍꯥꯏꯃꯧ ꯅꯪꯁꯨ ꯑꯉꯥꯡꯁꯤꯒ ꯃꯥꯟꯅꯗꯅ ꯑꯗꯨꯝ ꯂꯩꯍꯦ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯨꯔꯣ ꯂꯥꯏꯖꯥ ꯅꯪꯁꯨ ꯅꯅꯝꯃꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯗꯦꯀꯣ ꯆꯠꯂꯣ ꯅꯪꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯅꯣꯏ ꯑꯅꯤ ꯍꯦꯛ ꯂꯩꯔꯤꯈꯩꯅꯦ ꯑꯩꯈꯣꯏ ꯍꯨꯏ ꯂꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯀꯅꯥꯝꯇ ꯆꯪꯂꯛꯑꯔꯣꯏ ꯈꯪꯉꯕ ꯌꯦꯔꯥ ꯁꯛꯇꯥꯁꯤꯡꯁꯤꯒ ꯑꯁꯨꯝꯅ ꯆꯥꯃꯨꯅ ꯃꯣꯏ ꯑꯅꯤꯃꯛ ꯇꯥꯟꯁꯤꯟꯈ꯭ꯔꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ 4-5 ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖ ꯆꯤꯡꯈꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯨꯍꯣꯡꯂꯛꯂꯤ ꯂꯥꯏꯖ ꯃꯌꯨꯝꯗ ꯊꯕꯛ ꯀꯔꯤꯁꯨ ꯁꯨꯔꯛꯇꯦ ꯃꯆꯤꯟ ꯈꯔ ꯉꯥꯡꯕ ꯁꯛꯄ ꯇꯧꯔꯒ ꯂꯩꯊꯣꯛꯇꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯊꯛꯇ ꯇꯥꯔꯛꯄꯗꯨꯗ ꯃꯥ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯝꯃꯤ ꯃꯇꯣꯝꯇ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯅꯣꯡꯃꯇ ꯊꯕꯛ ꯇꯧꯍꯜꯂꯛꯄ ꯅꯠꯇꯦꯕ ꯏꯃꯥ ꯏꯄꯥꯅ ꯑꯗꯨꯕꯨ ꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯂꯣꯏꯔꯦ ꯑꯩꯁꯦ ꯃꯣꯏꯅ ꯁꯟ ꯎꯀꯥꯏ ꯇꯛꯄꯁꯤ ꯉꯥꯏꯈ꯭ꯔꯦ ꯃꯣꯏꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯅꯦꯕ ꯑꯗꯨꯕꯨ ꯊꯕꯛ ꯈꯨꯗꯤꯡ ꯃꯧꯅ ꯂꯣꯏꯅ ꯇꯧꯖꯅꯤ ꯍꯥꯏꯗꯅ ꯉꯥꯏꯗꯅ ꯂꯩꯔꯗꯤ ꯑꯩꯗꯤ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛꯀꯗꯧꯔꯤꯕꯁꯦ ꯁꯣꯝꯗꯁꯨ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯁꯈꯤꯁꯨ ꯏꯁꯧ ꯂꯥꯡꯂꯤ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯅꯅꯦ ꯀꯔꯥꯏꯗꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯁꯨꯅꯤꯡꯗꯕꯤ ꯀꯇꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯉꯥꯡꯕꯗꯤ ꯃꯆꯤꯟ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯃꯇꯣꯝꯇ ꯁꯨꯔꯕꯗꯧꯅ ꯉꯥꯡ ꯊꯕꯛꯂꯥ ꯑꯃꯠꯇ ꯑꯣꯏꯅꯕꯨ ꯁꯨꯗꯦ ꯁꯤꯅꯕꯨ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯄꯦꯠꯂꯕꯅꯤꯗ ꯑꯩ ꯏꯃꯧꯅꯦꯅ ꯑꯅꯤꯁꯨꯕꯁꯨ ꯅꯠꯇꯕ ꯁꯤꯃꯈꯛ ꯑꯩ ꯀꯔꯤ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯍꯥꯏꯔꯨꯔꯁꯨꯅꯦ ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯂꯤꯀꯥꯟꯗ ꯃꯥꯅ 10 ꯉꯥꯡꯁꯤꯜꯂꯛꯏ ꯈꯪꯗꯦꯗ ꯑꯩꯅ ꯂꯝꯕꯥ ꯄꯥꯕ ꯉꯝꯕ ꯃꯧ ꯅꯠꯇꯦꯗ ꯃꯁꯤ ꯁꯤ ꯍꯥꯏꯔꯒ ꯁꯈꯤꯅ ꯃꯃꯧꯕꯨ ꯀꯧꯔꯛꯏ ꯍꯩꯃꯧ ꯀꯩꯅꯣ ꯅꯪꯅ ꯏꯃꯨꯡꯗꯨꯗ ꯆꯐꯨ ꯁꯧꯕꯗꯧꯅ ꯁꯧꯔꯤꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯋꯥ ꯉꯥꯡꯅꯁꯤ ꯂꯥꯎ ꯀꯩꯅꯣ ꯏꯃꯥ ꯀꯔꯤ ꯄꯥꯈꯣꯟ ꯑꯃꯨꯛ ꯁꯤꯔꯒꯦ ꯍꯥꯏꯅꯣ ꯏꯃꯥꯅ ꯀꯧꯕꯁꯦ ꯑꯩꯗꯤ ꯃꯤꯍꯨꯟꯒꯁꯦ ꯍꯦꯛꯇ ꯌꯧ ꯄꯥꯈꯣꯟ ꯍꯥꯏꯔꯛꯂꯗ꯭ꯔꯥ ꯍꯥꯏꯗꯅ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯖ ꯁꯥꯔꯤꯗꯣ ꯍꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯄꯥꯈꯣꯟ ꯁꯤꯔꯗꯅ ꯁꯤꯔꯤꯗꯨꯗꯤ ꯑꯗꯨ ꯄꯨꯔꯛꯎꯒ ꯑꯗꯥ ꯇꯧꯒ ꯍꯥꯏꯗꯅ ꯌꯥꯝ ꯇꯧꯗꯥꯏꯅꯦ ꯍꯥꯏ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯇꯥꯎ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗ꯭ꯔꯤꯀꯥꯟꯁꯤꯗꯅꯦ ꯅꯄꯥꯒ ꯏꯕꯥꯅꯤꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯨꯗꯣꯛꯂꯨꯁꯨ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯆꯥꯛꯇꯣ ꯑꯃꯨꯛ ꯊꯣꯡꯉꯨ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ ꯉꯝꯃꯣꯏ ꯏꯃꯥ ꯍꯣꯏꯅ ꯃꯧꯁꯤꯕꯨ ꯌꯣꯠꯀꯤ ꯃꯤ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔോ ꯅꯁꯥꯒꯤ ꯐꯤꯗꯤ ꯅꯁꯥꯅ ꯁꯨꯖꯧ ꯀꯩꯅꯣ ꯅꯣꯏꯒꯤꯗꯤ ꯂꯥꯏꯔꯗꯅ ꯅꯆꯥ ꯅꯨꯄꯥꯒꯤ ꯐꯤ ꯐꯥꯎꯕ ꯃꯁꯥꯗ ꯁꯨꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯐꯤꯁꯨ ꯀꯥꯏꯅ ꯉꯝꯖꯔꯣꯏ ꯍꯥꯏ ꯉꯥ ꯄꯨꯛꯂꯥꯎꯕꯤ ꯃꯔꯨꯝ ꯄꯨꯕꯤ ꯃꯥꯟꯕꯤ ꯅꯁꯛꯅꯦꯅ ꯇꯧꯅꯤ ꯃꯔꯥꯛꯀ ꯃꯌꯨꯝꯒ ꯌꯦꯡꯅꯕꯗ ꯃꯔꯥꯛꯅ ꯉꯝꯕꯤ ꯅꯌꯨꯝ ꯄꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯒ ꯅꯅꯦꯝꯅ ꯀꯣꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯈꯪꯗꯕꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯌꯨꯝꯗ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯅꯤ ꯍꯦ ꯑꯣ ꯌꯨꯝꯗꯒꯤꯗꯤꯅꯦ ꯅꯅꯦꯝꯅ ꯀꯣꯒꯤ ꯁꯦꯕꯥ ꯇꯧ ꯍꯥꯏꯕꯗꯤ ꯍꯥꯏꯔꯛꯇꯤꯌꯦ ꯈꯪꯉꯕꯣ ꯏꯁ ꯑꯩꯅ
ꯅꯃꯧ ꯑꯣꯏꯅ ꯂꯥꯛꯏꯁꯤꯕꯨ ꯅꯣꯏꯒꯤ ꯁꯦꯕꯥ ꯇꯧꯅꯕꯅꯤ ꯍꯥꯏꯗꯅ ꯈꯟꯕꯤꯔꯨꯔꯕ꯭ꯔꯣ? ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯕ ꯇꯜꯂꯀꯥꯟꯁꯤꯗ ꯀꯩ ꯊꯣꯛꯆꯩꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯆꯤꯟꯁꯤ ꯀꯕꯣꯛꯇꯧꯅ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯦ ꯄꯣꯛꯄꯗ ꯃꯆꯤꯟꯅ ꯍꯥꯟꯅ ꯇꯥꯔꯛꯂꯝꯒꯅꯤꯌꯦ ꯃꯁꯤ꯫ ꯑꯣ, ꯆꯤꯟꯅ ꯇꯥꯔꯛꯀꯦꯔꯥ ꯈꯣꯡꯅ ꯇꯥꯔꯛꯀꯦꯔꯥ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯉꯝꯃꯣꯏ, ꯑꯩ ꯆꯪꯉꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯐꯦꯠ ꯂꯥꯎꯔꯒ ꯆꯪꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯆꯤꯡꯈꯩ ꯆꯪꯂꯛꯏ꯫ ꯀꯔꯤ ꯇꯧꯅꯔꯤꯃ ꯂꯧꯅꯔꯝꯂꯤꯕꯁꯤꯕꯣ? ꯍꯣꯏ ꯏꯕꯨꯡꯉꯣ ꯁꯛꯍꯦꯟꯕ, ꯂꯩꯕꯥꯛꯀꯤ ꯁꯦꯟꯐꯨ ꯃꯥꯟꯕꯧ, ꯅꯪꯒꯤ ꯅꯨꯄꯤ ꯇꯧ ꯉꯝꯕꯤ ꯆꯤꯟꯗꯣꯜ ꯂꯩꯇꯣꯟ ꯐꯕꯤꯁꯦ ꯃꯁꯦ, ꯏꯃꯥꯅ ꯅꯪ ꯄꯥꯕꯒ ꯏꯕꯥꯅꯤꯒꯤ ꯐꯤ ꯑꯃꯣꯠꯄꯁꯤ ꯈꯔ ꯁꯨ ꯍꯥꯏꯗꯅ ꯍꯥꯏꯔꯨꯔꯦ, ꯑꯗꯨꯒ ꯉꯝꯃꯣꯏ, ꯏꯄꯥꯝꯗꯒꯤ ꯅꯅꯦꯝꯅ ꯀꯨꯡꯒꯤ ꯁꯦꯕꯥ ꯇꯧ ꯍꯥꯏꯔꯛꯇꯦꯌꯦ, ꯑꯗꯨꯒꯤꯅꯤ ꯇꯧꯔꯤꯁꯤ꯫ ꯑꯦ, ꯑꯗꯨꯗꯤ ꯏꯃꯥꯅꯁꯨ ꯁꯨꯕ ꯌꯥꯏ ꯀꯩꯅꯣ, ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯁꯨ ꯏꯃꯥꯅ ꯀꯣꯛ ꯁꯨꯗꯣꯛꯄ ꯌꯥꯗ꯭ꯔꯣ? ꯃꯥꯗꯤ ꯐꯤ ꯁꯨꯕ ꯌꯥꯝ ꯇꯟꯕꯅꯦ, ꯃꯥꯒꯤ ꯐꯥꯎꯕ ꯑꯩꯅ ꯁꯨꯔꯤꯕꯅꯤ꯫ ꯁꯈꯤ ꯃꯆꯥꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯥꯅ ꯈꯟꯖꯔꯨꯕꯅ ꯑꯃ, ꯑꯗꯨꯒ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝꯅ ꯑꯃ ꯇꯧꯔꯛꯄꯗꯨꯗ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯠꯇꯦ, ꯀꯔꯤ ꯍꯥꯏꯕꯅꯣꯕ ꯅꯪꯅ ꯍꯥꯏꯗꯣ? ꯃꯥꯒꯤ ꯐꯤ ꯐꯥꯎꯕ ꯅꯪꯅ ꯁꯨꯏ ꯍꯥꯏꯕ? ꯍꯔꯤ 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 ꯍꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯐꯝꯊꯈꯤ꯫ ꯂꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥꯗꯤ ꯂꯣꯏꯔꯦꯗꯅ, ꯏꯆꯥ ꯑꯃꯈꯛ ꯄꯣꯛꯆꯕꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗ꯫ ꯍꯥꯏ, ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯅꯒꯦ? ꯅꯨꯄꯤꯒꯤ ꯐꯤꯕꯨ ꯅꯨꯄꯥꯅ ꯁꯨꯏ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥꯗꯤ ꯄꯣꯛꯄꯗꯒꯤ ꯇꯥꯔꯛꯇ꯭ꯔꯤꯅꯦ꯫ ꯍꯣꯏ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯒꯕꯨꯗꯤ ꯑꯗꯨꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯌꯥꯏ, ꯑꯗꯨꯗꯤ ꯅꯠꯇꯅ ꯅꯠꯇꯦ ꯅꯪꯕꯨ ꯃꯥꯒꯤ ꯐꯅꯦꯛꯀ ꯁꯨꯔꯨꯔꯕ꯭ꯔꯥ ꯍꯥꯏꯁꯦ? ꯏꯃꯥ, ꯈꯪꯗꯦꯗ, ꯐꯅꯦꯛꯂ ꯀꯔꯤꯅꯣ ꯈꯪꯗꯦ, ꯑꯩꯗꯤ ꯄꯪꯁꯨꯗ ꯁꯨꯏ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ? ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ? ꯑꯣ, ꯂꯣꯏꯔꯦꯗꯀꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯪꯗꯤ ꯄꯨꯔꯥ ꯆꯨꯔꯦꯗꯅ꯫ ꯅꯪ ꯃꯤꯅ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯥꯏꯅꯈ꯭ꯔꯅꯤꯕꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪ꯫ ꯃꯥ, ꯍꯥꯏꯒꯦ ꯍꯥꯏꯁꯅꯨ ꯀꯩꯅꯣ, ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤ ꯑꯗꯨꯝ ꯁꯨꯔꯤꯗꯨꯗꯤ ꯀꯩꯅꯣ, ꯑꯩꯗꯤ ꯀꯩꯝꯇ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗ꯫ ꯍꯥꯏ ꯑꯙꯥ ꯃꯣꯔꯥ, ꯅꯪ ꯆꯩꯁꯤꯅ ꯅꯪ ꯐꯨꯊꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯍꯩ, ꯃꯇꯨꯡ ꯃꯅꯥꯎ ꯃꯥꯒꯤ ꯐꯤ ꯁꯨꯕ ꯌꯥꯗꯦꯀꯣ, ꯈꯪꯉꯕ꯭ꯔꯥ? ꯃꯤꯅ ꯎꯈ꯭ꯔꯒ ꯅꯪꯕꯨ ꯅꯣꯛꯅꯕꯤꯈꯤꯅꯤ꯫ ꯑꯁ, ꯏꯃꯥꯁꯤꯗꯤ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯏꯃꯨꯡꯗ ꯀꯣꯛ ꯁꯨꯔꯒ ꯂꯣꯏ, ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯤ ꯎꯗ꯭ꯔꯤꯗꯅ ꯏꯃꯥ꯫ ꯑꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯍꯥꯏ, ꯏꯃꯨꯡꯗ ꯑꯣꯏꯒꯦꯔꯥ ꯃꯄꯥꯟꯗ ꯑꯣꯏꯒꯦꯔꯥ ꯁꯨꯕ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯌꯥꯗꯦ꯫ ꯏꯃꯥ, ꯅꯪꯁꯤꯗꯤ ꯌꯥꯝ ꯉꯥꯡꯈ꯭ꯔꯦ, ꯑꯗꯨ ꯇꯧꯍꯧꯗ꯭ꯔꯗꯤ ꯃꯄꯥꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ? ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣꯕ ꯏꯃꯥ? ꯍꯥꯏ, ꯉꯁꯤꯗ ꯍꯥꯠꯂꯒꯦ ꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯒꯦ ꯇꯥꯟꯅꯕꯗ ꯆꯤꯡꯈꯩ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯈꯤ ꯃꯇꯣꯝꯇ ꯃꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯍꯧꯏ꯫ ꯂꯣꯏꯔꯦꯗꯅ, ꯑꯩ ꯂꯣꯏꯔꯦ, ꯏꯆꯥ ꯑꯃꯈꯛ ꯌꯥꯎꯖꯕꯁꯤꯕꯨ ꯅꯨꯄꯤꯅ ꯉꯝꯈ꯭ꯔꯕ, ꯁꯤꯗꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯣ? ꯁꯣꯝꯗꯅ ꯀꯥꯗ ꯆꯤꯡꯈꯩꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯎꯕꯗ ꯂꯥꯏꯖꯅ, ꯀꯩꯗꯧꯔꯦ? ꯂꯝꯆꯦꯟ ꯊꯥꯕꯒꯨꯝ ꯆꯦꯜꯂꯛꯏꯗꯨꯅ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ? ꯍꯥꯏ, ꯂꯥꯡꯒꯅꯨ, ꯏꯃꯥꯅ ꯐꯨꯗꯧꯒꯤ ꯇꯥꯟꯅꯔꯛꯄ, ꯑꯗꯨꯒꯤ ꯂꯣꯠꯀꯦ ꯇꯧꯕꯅꯤ꯫ ꯑꯦ, ꯀꯔꯤꯒꯤ ꯐꯨꯗꯣꯏꯕ? ꯅꯪ ꯀꯔꯤ ꯍꯥꯏꯔꯨꯔꯒꯦ? ꯑꯣ, ꯅꯪꯒ ꯌꯦꯠꯅꯕꯗꯣ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯍꯪꯂꯨꯕ, ꯑꯗꯨꯗ ꯐꯤ ꯁꯨꯕꯒꯤꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯏꯃꯥꯍꯣꯏꯒꯤ ꯐꯤꯗꯨꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯁꯨꯔꯁꯨ ꯌꯥꯏ, ꯀꯩꯅꯣ ꯍꯥꯏꯔꯨꯕ, ꯑꯗꯨꯒꯤ ꯐꯨꯗꯣꯏ ꯇꯧꯔꯤꯕ꯫ ꯅꯣꯏ ꯅꯃꯥꯁꯦ ꯃꯤꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯕ ꯌꯥꯝ ꯇꯟꯗꯦ, ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯕ, ꯑꯩꯁꯤꯕꯨ ꯃꯣꯏꯒꯤ ꯃꯤꯅꯥꯏꯗꯧꯅ ꯑꯗꯨ ꯇꯧꯒ ꯑꯗꯥ ꯇꯧꯒ, ꯑꯩꯅ ꯂꯥꯛꯂꯤꯁꯤ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯂꯥꯛꯄꯁꯤ ꯉꯥꯏꯈ꯭ꯔꯦꯅꯦ, ꯅꯨꯄꯥ ꯅꯪꯁꯨꯅꯤ, ꯑꯩꯅ ꯍꯥꯏꯐꯦꯠ ꯌꯥꯗꯕꯗꯅꯦ ꯑꯩꯗꯤ ꯏꯄꯥꯝꯗ ꯍꯦꯛꯇ ꯆꯠꯈꯤꯗꯧꯅꯤ, ꯈꯪꯉꯕ? ꯍꯣꯏ, ꯀꯩꯅꯣꯅꯦ, ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯤꯗꯨꯗꯤ, ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯕ? ꯑꯩꯁꯨ ꯂꯥꯛꯀꯅꯤ꯫ ꯌꯥꯔꯦ, ꯆꯥꯛ ꯏꯁꯤꯡꯗꯣ ꯏꯃꯥ ꯍꯣꯏꯒꯤ ꯊꯅꯝꯂꯒ ꯏꯕꯥꯅꯤꯒꯤꯗꯣ ꯀꯥꯁꯤꯗ ꯄꯨꯁꯤꯜꯂꯣ, ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯥꯔꯁꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯆꯥꯛ ꯏꯁꯤꯡ ꯂꯥꯡꯕ ꯂꯣꯏꯔꯒ ꯃꯕꯥꯅꯤꯒꯤ ꯁꯔꯨꯛ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯆꯥꯃꯤꯟꯅꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯈꯤ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯉꯥꯡꯂꯤ꯫ ꯍꯣ, ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡ, ꯅꯈꯣꯏꯒꯤ ꯅꯨꯄꯥꯗꯣ ꯂꯨꯅ ꯇꯧꯀꯣ, ꯆꯥꯛ ꯆꯥꯕꯁꯨ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯆꯥꯃꯤꯟꯅꯧ, ꯑꯗꯨꯅ ꯍꯥꯎꯕꯅꯤ꯫ ꯅꯃꯥ ꯅꯄꯥꯒꯤꯅ ꯀꯩꯅꯣ ꯍꯋꯥꯏꯔ ꯆꯦꯡꯋꯥꯏꯔ ꯊꯣꯡ, ꯑꯗꯨꯒ ꯅꯇꯩ ꯅꯅꯥꯎꯒꯤꯅꯅꯦ ꯉꯥꯗꯣ ꯑꯍꯥꯎꯕ ꯈꯟꯗꯅ ꯆꯥꯃꯤꯟꯅꯧꯀꯣ꯫ ꯂꯥꯏꯖ ꯐꯃꯨꯡꯗꯒꯤ ꯐꯠ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯤꯗꯨꯕꯨ ꯑꯗꯨꯕꯨ ꯐꯖꯕ ꯋꯥꯔꯣ? ꯀꯅꯥꯅ ꯇꯧꯕꯒꯤꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯈꯪꯗꯦ, ꯑꯩꯗꯤ ꯆꯨꯝꯅ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ꯫ ꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃꯗ ꯄꯥꯟꯕ꯭ꯔꯥ ꯀꯔꯤꯅꯣ?
ꯌꯥꯍꯧꯅꯤ ꯈꯪꯗꯕ ꯏꯕꯦꯝꯃꯅ ꯍꯦꯛꯇ ꯄꯥꯏꯊꯣꯔꯛꯏꯁꯤꯕꯣ ꯄꯥꯟꯕ ꯄꯥꯟꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯗꯨꯕꯨ ꯐꯖꯕ ꯋꯥꯔ ꯍꯥꯏꯕꯅꯤꯗ ꯃꯤꯅ ꯏꯃꯥꯕꯨ ꯑꯉꯥꯎꯕꯤꯅꯦ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯦ ꯍꯥꯏꯒꯦ ꯍꯥꯏꯁꯅꯨ ꯃꯣꯏꯅ ꯀꯔꯤ ꯇꯧꯅꯦꯒꯦ ꯂꯥꯎꯒꯦꯅ ꯂꯥꯎꯔꯤꯕꯅꯤ ꯏꯃꯥꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒꯤ ꯋꯥꯅꯤꯅꯦ ꯍꯩ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯦ ꯍꯥ ꯀꯩꯅꯣ ꯁꯤꯡꯅꯕ ꯍꯥꯏꯗꯦ ꯑꯩꯗꯤ ꯆꯨꯝꯅ ꯍꯥꯏꯖꯕꯅꯤ ꯅꯪꯉꯣꯟꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯀꯅꯨꯀꯣ ꯑꯣ ꯏꯃꯥꯅ ꯍꯥꯏꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯉꯔꯥꯡ ꯃꯩꯇꯥꯗꯒ ꯏꯕꯥꯅꯤ ꯀꯥꯗ ꯆꯥꯛ ꯆꯥꯕꯗꯨ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯤꯁꯦ ꯑꯗꯨꯗꯤ ꯏꯁꯥ ꯅꯨꯡꯉꯥꯏꯇ ꯍꯥꯏꯗꯅ ꯁꯨꯝ ꯆꯥꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯦꯛꯇ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯤꯗꯨꯕꯨ ꯏꯃꯥꯅ ꯑꯩꯁꯦ ꯂꯩꯀꯥꯏꯗ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯂꯝꯀꯦꯠꯄꯤ ꯁꯤꯛꯄꯤ ꯃꯥꯟꯕꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤꯅꯦꯍꯦ ꯅꯋꯥꯁꯤꯁꯨ ꯅꯪꯅ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯍꯥꯞꯂꯒ ꯎꯪꯕꯗ ꯃꯀꯣꯛꯄꯨ ꯉꯥꯎꯔꯝꯂꯅꯤ ꯑꯍꯥꯎꯕ ꯑꯊꯨꯝꯅ ꯀꯥꯗ ꯄꯨꯁꯤꯟ ꯆꯥꯕ ꯑꯗꯨꯒ ꯅꯃꯥꯅ ꯄꯥ ꯑꯩꯈꯣꯏꯒꯤꯅ ꯉꯥꯔꯤ ꯃꯇꯠ ꯑꯃꯒ ꯍꯨꯏꯗ ꯊꯥꯛꯄꯗꯧꯅ ꯊꯥꯛꯄ ꯍꯥꯏ ꯅꯨꯄꯥꯗ ꯐꯅꯦꯛ ꯁꯨꯍꯟꯕꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯅꯕꯦꯝ ꯑꯩꯅ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯎꯏꯅꯦꯍꯦ ꯀꯔꯤ ꯑꯩꯅ ꯀꯔꯥꯏꯗ ꯅꯨꯄꯥꯗ ꯐꯅꯦꯛ ꯁꯨꯍꯜꯂꯤꯕ ꯍꯥ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯅꯣꯡ ꯐꯥꯗꯣꯛꯀꯥꯗ ꯏꯇꯩ ꯏꯅꯥꯎ ꯆꯥꯕꯁꯤꯁꯨ ꯑꯍꯥꯎꯕ ꯆꯥꯔꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯄꯥꯎꯊꯣꯛꯄꯤꯕ ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯣꯏꯗ꯭ꯔꯤ ꯍꯩ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯄꯉꯥꯡ ꯉꯥꯡꯒꯅꯨꯀꯣ ꯌꯦꯡꯉꯨ ꯅꯪꯒꯨꯝꯕ ꯃꯧ ꯀꯅꯥ ꯂꯩꯀꯥꯏꯁꯤꯗ ꯌꯥꯎꯕꯒꯦ ꯍꯥ ꯇꯨꯝ ꯍꯧꯒꯠꯄ ꯍꯥꯏꯔ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯝꯂꯀꯥꯟꯗ ꯍꯧꯒꯠꯂꯤ ꯅꯪꯅ ꯍꯧꯒꯠꯄ ꯃꯇꯝꯗꯨꯗꯤ ꯃꯤꯗꯤ ꯆꯥꯛꯄ ꯂꯣꯏꯅꯔꯝꯂꯅꯤ ꯈꯪꯂꯕ꯭ꯔꯥ ꯌꯦꯡꯉꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜꯒꯁꯦ ꯄꯨꯛꯆꯥꯏ ꯀꯣꯛꯐꯥꯏ ꯁꯨꯖꯥ ꯉꯥꯛꯇ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯇ ꯃꯥꯡꯒꯣꯜ ꯌꯦꯅ ꯈꯥꯒꯁꯤ ꯋꯥꯏ ꯇꯩꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯍꯥ ꯆꯃꯣꯠꯅꯕꯤ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯅꯁꯥꯅ ꯊꯣꯡꯂꯤꯕ ꯆꯐꯨ ꯎꯌꯥꯟꯗꯨ ꯐꯥꯎꯕ ꯃꯨꯁꯨꯛ ꯃꯨꯔꯦ ꯄꯥꯏꯕꯗ ꯆꯨꯔꯦ ꯑꯇꯩ ꯇꯣꯛꯈꯣꯅꯤ ꯅꯪꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪꯕꯨ 이루 그야락 루자르게 하 그야락 루자르게바 낭보 야래 이마기도디 헥다 카다바 하우리냐 마두 뽐나막 이마니 엑신비요 하이디 하이 낭시 이자나 너브 이마우닌 헤이 낭보 아이니 엑신다나 까나니 엑신도이노 나용다 담비락트라바니나 아이나 담비바 다바니 이마기시디 마울라이 타버 뽐나막 마우나 로이나 덩가다바니 하이다나 농아이리니 이마디야 호 아이세 노이기 민나이니 민나이 ꯀꯅꯥꯅ ꯅꯉꯣꯟꯗ ꯃꯤꯅꯥꯏꯅ ꯍꯥꯏꯔꯒꯦ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯇꯧ ꯍꯥꯏꯕꯅꯤ ꯁꯤ ꯀꯔꯤ ꯀꯥꯏꯒꯦ ꯑꯦ ꯑꯗꯨ ꯌꯧꯔꯛꯑꯗꯤ ꯇꯧꯅꯤꯡꯂꯒ ꯇꯧꯅꯤ ꯇꯧꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯏꯃꯥꯒꯤ ꯅꯊꯧ ꯂꯩꯇꯦ ꯍꯣ ꯑꯩꯁꯦ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯖꯔꯛꯄꯅꯤ ꯏꯃꯥ ꯏꯄꯥꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯗꯅ ꯑꯗꯨꯕꯨ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯤꯅꯥꯏ ꯑꯣꯜꯂꯦ ꯑꯩꯁꯦ ꯀꯔꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯊꯧ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯎꯁꯤꯠꯇ꯭ꯔꯗꯤ ꯈꯪꯅꯤꯅ ꯑꯁꯨꯝꯅ ꯃꯣꯏ ꯑꯅꯤ ꯃꯁꯝ ꯐꯣꯏꯅꯕ ꯍꯧꯔꯛꯏ ꯅꯪꯒꯨꯝꯕꯤ ꯃꯧꯁꯤꯗꯅꯦ ꯄꯨꯟꯁꯤꯗ ꯊꯦꯡꯅꯗ꯭ꯔꯤ ꯄꯦꯜꯂꯦ ꯅꯪꯕꯨ ꯃꯧ ꯑꯣꯏꯅ ꯐꯪꯂꯨꯕꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯦ ꯍꯟꯅꯨꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯅꯪ ꯅꯁꯝꯁꯦ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦ ꯈꯪꯉꯤꯕ ꯅꯪ ꯑꯁꯨꯝꯅ ꯈꯟꯅꯔꯤꯉꯩ ꯆꯤꯡꯈꯩ ꯊꯣꯛꯂꯛꯏ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯁꯠꯅ ꯋꯥꯏꯅꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯑꯦ ꯀꯅꯥꯅ ꯉꯝꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯟꯅꯗꯧ ꯁꯔꯨꯛ ꯉꯝꯊꯣꯛꯅꯕꯅ ꯐꯔꯅꯤ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯈꯥꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯅ ꯌꯦꯡꯂꯤꯕꯗꯨ ꯃꯃꯥꯅ ꯎꯏ ꯁꯈꯤ ꯈꯥꯝꯃꯛꯀꯗ꯭ꯔ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯈꯥꯝꯃꯛꯇꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡ ꯋꯥꯔꯧꯏ ꯁꯣꯝꯗꯅ ꯂꯥꯏꯖꯅ ꯁꯈꯤꯕꯨ ꯃꯁꯝ ꯐꯖꯅ ꯐꯣꯏꯕꯤꯔꯤ ꯇꯥꯂꯛꯁꯤꯗ ꯕꯤꯅꯥ ꯂꯥꯛꯏ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯍꯥꯏ ꯁꯤꯟꯅꯕ ꯇꯥꯔꯤꯅꯦ ꯇꯧꯔꯤꯁꯦ ꯊꯥꯗꯣꯛꯅꯧꯅꯦ ꯅꯣꯏꯕꯣ ꯍꯥꯏ ꯆꯤꯡꯈꯩ ꯅꯪꯕꯨ ꯈꯥꯝꯕ ꯌꯥꯗꯕ꯭ꯔꯣ ꯀꯩꯅꯣ ꯌꯦꯟ ꯀꯥꯎꯅꯕ ꯌꯦꯡꯕꯗꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯏꯅꯦ ꯑꯅꯤꯁꯦ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯥꯏ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯆꯠꯂꯣ ꯏꯁꯤꯡ ꯕꯥꯇꯤꯜ ꯑꯃ ꯄꯨꯔꯛꯎ ꯆꯤꯡꯈꯩꯅ ꯏꯁꯤꯡ ꯂꯧꯔꯨꯔꯒ ꯏꯁꯤꯡꯗꯨ ꯍꯩꯖꯤꯟꯕꯗꯒꯤ ꯑꯅꯤꯗꯨ ꯊꯥꯗꯣꯛꯅꯈꯤ ꯕꯤꯅꯥꯅ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥ ꯍꯩꯃꯧ ꯅꯪꯁꯨ ꯅꯃꯥꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦꯅꯦ ꯑꯦ ꯏꯅꯦ ꯀꯔꯤꯒꯤ ꯏꯃꯥꯅꯣ ꯑꯩꯕꯨ ꯃꯥꯅ ꯂꯩꯀꯥꯏꯗ ꯌꯣꯜꯂꯤꯕꯅꯤ ꯑꯗꯨꯒꯤꯅꯤ ꯈꯔꯁꯨ ꯈꯪꯍꯟꯕ ꯐꯩ ꯀꯩꯅꯣ ꯁꯈꯤꯅ ꯍꯥꯏ ꯑꯩꯅ ꯀꯔꯥꯏꯗ ꯌꯣꯜꯂꯤ ꯍꯥ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯀꯥꯏꯒꯦ ꯑꯁ ꯀꯣꯛꯁꯦ ꯌꯥꯗ꯭ꯔꯦꯗ ꯁꯝ ꯌꯥꯎꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯐꯖꯅ ꯐꯣꯏꯈ꯭ꯔꯦ ꯀꯣꯛꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯦꯅ ꯇꯧꯔꯤꯕ ꯑꯟꯊꯥ ꯃꯣꯂꯥꯁꯤꯅ ꯈꯥꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯌꯦꯡꯗꯅ ꯂꯩ ꯃꯁꯤ ꯍꯥꯟꯅ ꯍꯥꯠꯂꯒ ꯐꯗꯧ ꯃꯥꯅ ꯊꯣꯛꯀꯜꯂꯤꯕ ꯉꯥꯛꯇꯅꯤ ꯌꯥꯔꯤꯁꯦ ꯑꯩ ꯋꯥꯍꯩꯒꯦꯀꯣ ꯁꯈꯤ ꯅꯪꯁꯨ ꯇꯥꯎ ꯂꯥꯏꯖꯥ ꯅꯪꯁꯨ ꯇꯥꯎ ꯏꯃꯨꯡ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ
mau ani subasu nate natomtan namana lalabasu nangnabu lalabasu amana amabu ngaknagadabani ko madu tada nungsinaba haido oigadawribani aduga hai Chingkhei nangsu inena haisi natuga namaga khatnari adudi khamba haunaidana adudi nattana kanana ngamki yengine haisibu madu yade ko nangi nupisi khara warak watem taw laijana yera inegi di khatnaba khamba nateda moigi mi changchangli natro yare masida ine yawbiyo haide ai loina khangi yumgi misu lekai misu magun loina khangba jani nupa kanadi khoi ada chatnaba tawsi sida leibada nungai roi ada nungai na leirusi binana hai mi changbagi wa natin he ngai khunni nangbo yare ine wa makhata birani nupa nang lehau khidra ai li chatle asum na laija phet lauraga chatkre Chingkhei chatti chakning kiruk mama da yengtuna lei he mashi mong amani ni masya mahagi fana ba haibiraga ai bulana lauraga chatkredo Sakina Ijia yararoi da bani chatke su chatkresan masi leiminaba yam nungaite masi pumnamak aigi ichani na leiriba anthamora maitala sibase masina matusi warake di haidraga matuna haiba loina mani yaba adudagi thokliba ngaktani Chingkhei na aingonda mutainaraklabra noibu kanana khanau haigini numit khadingi khali adudi ngamthokno haitam masida hana hatlaga loi nangna nupa thoktadan tawriba natro si haiduna phuge tawi Chingkhei serana kumlai ma nang simi tinaba yaba minati nachana mo khangba ngam minati aduna isumagi manakta leijarurage si haiduna Chingkhei chatkro leikro sagai gi maitala siba nangga leimina daw saruknia hui asingba amaga leimina ban hena pai chatkro Saki asumna lautuna lehawi somdana laijana magi nupa Chingkhei puraktuna mapamda leibaduda Laisna manaton du chapumuk chawkhre chamuna hai noeni bu sida leirage haibrani laijana hoima sida leirage na laklabani moi adadi moi mama duna kanagi khongthang khudinga adu tawi ge tawdega as ai gyan tade sida wai sangna leirage haidana laklabani hai Chingkhei nangna kamai tawba hairi se yarabro hoima aikhoi ma gi matawdo ai soinade nachani pisida mana pangang dangai kai haino khangde nupa nang sida leige hairadi chak thongba phi suba atei tei nangna loina tawkadaba khangaba natradi nang leibi yaroi hai kainun he nangbo nupa sida bu nang hairido bodobo kainoi ma ada sumana tawri ngaktani sibu kari kaige nangi adugumba dudani ni he naniyamduga toina khatnai hairido imagi laija nang imana domaina tawgano haibasi yaba kawba leitrene ko adunadi karaidagi chandarani ha nangne khoibu chingtharene ko yare ima nangsu agi ima do manchili nupa chalo chai singan thongna batawru ai kokse chingmana loira poni noi namma hinjabi duna samse phaniyam phoi kramaliba karino hairisibo nangbu naniyamdugo samga phoina rabra hairisibo loire dana tawriside yararoi aigi ichase umsoi sori tawrisi ho phoiriba ahal oire haibagi wani sam phoibadi hingjabidagi khari heli asumna wari sanari aduga Chingkheina chakhumgi ising maising honba loikri chak thongna balangkri laisnana hema Chingkheia nangbu chaka thongba haibro tawridubo hoiji haye aina horen thongba injangda ite charga mukte nachin thi hai khubi chikani khangbra adubudi yengba taredana thong si hairam laga laisna mapalomda thokri chatna haijai asina bo adhamara oitradi kanano oinige masidi waidum sangli thabak khar sizinaba yarani donghairi da saita mathange numitni ayuke tomba haukannarakpa matamni laisna namit khudingi mana tawjaba thabak nangnaba haituna hogalakpani adubu mana thoklakpadadi Chingkhei waitaituna leirammi laisna wakaldadi phareda haidana khalli adubu tumba hogalakpada nura thingnabadуда sauningna hairi hai Chingkhei nangna tawrido karino ha
ꯅꯪꯕꯨ ꯃꯤ ꯇꯨꯝꯕ ꯍꯧꯒꯠꯂꯦ ꯀꯥꯏꯁꯦ ꯅꯃꯤꯠꯇꯨ ꯀꯔꯤꯝꯇ ꯎꯗ꯭ꯔꯕꯣ? ꯆꯤꯡꯈꯩ ꯅꯨꯔꯥꯗꯨ ꯃꯇꯨꯡꯗ ꯂꯣꯠꯁꯤꯜꯂꯤ ꯑꯗꯨꯒ ꯏꯆꯦ ꯑꯩ ꯎꯖꯍꯧꯗ꯭ꯔꯦ ꯌꯥꯅꯤ ꯊꯣꯛꯄꯤꯔꯣ. ꯑꯟꯙꯥ ꯃꯣꯔꯥꯁꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯅꯤꯡꯗꯕꯅ. ꯍꯥꯏ ꯑꯗꯨ ꯂꯣꯏꯔꯒ ꯃꯒꯣꯜꯒꯁꯦ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯀꯗꯕ ꯈꯪꯂꯕ꯭ꯔꯥ? ꯌꯦꯅ ꯈꯥꯂꯨꯀꯥꯒꯁꯦ. ꯍꯣꯏ ꯏꯆꯦ ꯇꯧꯖꯒꯦ ꯌꯥꯅꯤ. ꯂꯩꯁꯅꯥ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯇꯣꯝꯆꯧ ꯑꯃꯨꯛ ꯊꯣꯛꯂꯛꯏ. ꯇꯧꯔꯤꯕꯗꯨ ꯇꯣꯝꯆꯧ ꯎꯔꯤ. ꯍꯥꯏ ꯆꯤꯡꯈꯩ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯍꯥ? ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯊꯧꯔꯣ ꯅꯨꯄꯤꯁꯤꯡꯅ ꯃꯔꯥꯏ ꯇꯧꯖꯅꯤ. ꯆꯠꯂꯣ ꯆꯠꯂꯣ ꯄꯣꯊꯥꯗꯨꯅ ꯂꯩꯒꯦ ꯍꯥꯏꯗꯗꯅ. ꯏꯕꯥꯏ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ. ꯅꯆꯜ ꯅꯨꯄꯤꯅ ꯇꯧꯔꯁꯨ ꯍꯥꯏꯗꯅ ꯑꯗꯨꯒ ꯏꯆꯦꯅꯁꯨ ꯋꯥꯏ ꯐꯖꯅ ꯇꯩꯔꯝꯃꯣ ꯍꯥꯏꯔꯝꯃꯤ. ꯍꯥ ꯅꯆꯦꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ? ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯏꯕꯥꯏ. ꯈꯪꯗ꯭ꯔꯦꯗ. ꯑꯣ ꯇꯧꯔꯣ ꯇꯧꯔꯣ. ꯇꯣꯝꯆꯧꯁꯨ ꯆꯪꯈ꯭ꯔꯦ. ꯆꯤꯡꯈꯩꯅ ꯁꯣꯜꯍꯧꯏ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ. ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯇꯧꯗꯣꯏꯁꯦ. ꯁꯨꯃꯥꯡꯁꯤꯅ ꯀꯃꯥꯏꯅ ꯍꯧꯔꯒ ꯀꯃꯥꯏꯅ ꯂꯣꯏꯕ? ꯑꯦꯔ ꯅꯨꯄꯤꯅ ꯊꯩꯕꯗꯤ ꯀꯣꯏꯅ ꯊꯩꯕꯒꯨꯝ ꯇꯧꯕꯅꯤ. ꯑꯩꯁꯨ ꯀꯣꯏꯅ ꯍꯦꯛꯇ ꯎꯪꯂꯒ ꯂꯣꯏꯔꯦ. ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯅꯨꯔꯥꯗꯨ ꯄꯥꯏꯔꯒ ꯇꯨꯜꯁꯤꯕꯧ ꯃꯈꯣꯡꯗꯨ ꯀꯣꯏꯅ ꯎꯪꯂꯝꯃꯤ. ꯃꯗꯨ ꯂꯣꯏꯔꯒ ꯌꯦꯅꯈꯥ ꯃꯥꯡꯒꯣꯜ ꯂꯣꯏꯅ ꯇꯩꯔꯝꯃꯤ. ꯃꯁꯤꯗꯤ ꯋꯥꯏꯍꯦ. ꯈ꯭ꯋꯥꯡꯒꯁꯤ ꯇꯦꯛꯀꯦ ꯇꯧꯏ. ꯅꯥꯒꯤ ꯅꯥꯁꯅꯨ ꯇꯦꯛꯀꯦ ꯇꯦꯛꯁꯅꯨ ꯍꯣꯔꯦꯟ ꯆꯩꯗꯧ ꯁꯔꯨ. ꯆꯥꯃꯨ ꯊꯣꯛꯂꯛꯏ. ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯍꯥꯏ ꯆꯤꯡꯈꯩ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯍꯥ? ꯆꯤꯡꯈꯩ ꯃꯇꯨꯡꯗ ꯅꯨꯔꯥꯗꯨ ꯂꯣꯠꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯏꯃꯥ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯋꯥꯏ ꯇꯩꯔꯝꯕꯅꯤꯗ. ꯀꯔꯤ ꯏꯆꯝ ꯆꯝꯅ ꯋꯥꯏ ꯇꯩꯕꯅꯦꯕ? ꯍꯥꯏ ꯃꯗꯨꯒꯤ ꯅꯨꯄꯥꯒꯤ ꯃꯊꯧꯔꯅꯤꯍꯦ. ꯂꯥꯏꯖꯅ ꯃꯔꯥꯏꯅ ꯇꯩꯖꯅꯤ. ꯅꯆꯦ ꯂꯩꯁꯅꯥꯁꯨ ꯂꯩꯔꯝꯒꯅꯤ. ꯃꯣꯏ ꯃꯔꯥꯏ ꯇꯧꯖꯅꯤ. ꯇꯧꯔꯨꯅꯨ ꯇꯧꯔꯨꯅꯨ ꯆꯠꯂꯣ. ꯅꯈꯨꯠꯅ ꯁꯥꯒꯗ ꯆꯥꯝꯊꯣꯛꯂꯨꯁꯨ ꯆꯠꯂꯨꯅꯦ. ꯌꯥꯅꯤꯗ ꯏꯃꯥ. ꯍꯥꯏ ꯀꯔꯤꯒꯤ ꯌꯥꯕꯅꯣꯅꯦ? ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯈꯨꯠꯅ ꯁꯥꯒꯗ ꯆꯥꯝꯃꯨꯁꯨꯅꯦ. ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯤ. ꯃꯥꯅ ꯇꯧꯗꯧꯕ ꯊꯕꯛꯁꯤꯅ ꯅꯨꯄꯥꯁꯤꯗ ꯇꯧꯍꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯒ ꯀꯧꯔꯛꯏ. ꯍꯥꯏ ꯂꯥꯏꯖꯥ ꯂꯩꯁꯅꯥ ꯅꯣꯏꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦꯍꯦ? ꯅꯣꯏꯅ ꯇꯧꯗꯧꯕ ꯊꯕꯛꯁꯤꯡꯅ ꯅꯨꯄꯥꯁꯤꯗ ꯇꯧꯍꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ. ꯊꯣꯛꯂꯛꯑꯕ꯭ꯔꯣ ꯅꯣꯏꯕꯣ? ꯆꯤꯡꯈꯩꯅ ꯂꯣꯟꯅ ꯁꯣꯟꯖꯩ. ꯃꯥꯁꯤꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯉꯥꯡꯕꯗ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯦ. ꯀꯩꯗꯧꯕꯩ ꯀꯧꯔꯤꯅꯣ ꯈꯪꯗꯦꯕ. ꯏꯃꯥ ꯌꯥꯔꯅꯤ ꯀꯧꯕꯤꯔꯨꯔꯅꯨ ꯑꯩ ꯁꯨꯝ ꯇꯧꯔꯒꯦ. ꯍꯥꯏ ꯌꯥꯗꯦ ꯌꯥꯗꯦ. ꯅꯨꯄꯥ ꯃꯁꯤꯟ ꯅꯨꯄꯤ ꯃꯁꯤꯟ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯀꯣ. ꯇꯥꯟꯖꯥꯁꯤꯗ ꯂꯥꯏꯖ ꯊꯣꯛꯂꯛꯏ. ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯈꯩ. ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯪꯅ ꯂꯥꯟꯕꯥꯎ ꯆꯦꯟꯕꯗꯧꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕꯣ? ꯂꯥꯏꯖ ꯎꯕꯗ ꯆꯤꯡꯈꯩ ꯅꯨꯔꯥꯗꯨ ꯄꯥꯏꯔꯒ ꯂꯝ ꯇꯩꯕ ꯍꯧꯏ. ꯆꯩꯔꯛꯂꯅꯤ ꯄꯥꯈꯠꯇꯅ. ꯍꯥꯏ ꯌꯦꯡꯉꯨ ꯇꯧꯔꯤꯁꯦ. ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ? ꯃꯁꯤ ꯅꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ? ꯅꯅꯝꯃꯅꯁꯨ ꯇꯧꯕ ꯌꯥꯏꯅ. ꯁꯤꯕꯨ ꯅꯨꯄꯥꯁꯤꯗ ꯇꯧꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ. ꯀꯩꯅꯣ ꯏꯃꯥ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯒꯦ? ꯅꯨꯄꯥ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ. ꯑꯩꯅ ꯇꯧꯔꯁꯨ ꯍꯥꯏꯗꯅ ꯇꯧꯍꯟꯕꯅꯤ. ꯍꯥꯏ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕꯗꯨꯗꯅꯤ ꯆꯟꯅꯗꯗꯅ ꯍꯜꯂꯛꯏꯗꯣ ꯈꯪꯉꯕ꯭ꯔꯥ? ꯁꯣꯝꯗꯅ ꯏꯃꯨꯡꯗ ꯂꯩꯁꯅꯥꯅ. ꯐꯔꯦꯗꯥ ꯃꯁꯤꯒꯤ ꯅꯤꯉꯣꯜ ꯃꯋꯥ ꯑꯄꯪ ꯑꯙꯥꯃꯣꯔꯥꯁꯤ ꯂꯥꯛꯂꯕꯅꯤꯅ ꯑꯩ ꯈꯔ ꯄꯣꯊꯥꯕ ꯐꯪꯂꯅꯤ ꯈꯪꯅꯤ. ꯊꯕꯛ ꯈꯔꯗꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯦꯗꯅ. ꯇꯣꯝꯆꯧꯅ. ꯅꯨꯄꯤ ꯆꯤꯡꯈꯩꯅ ꯇꯧꯔꯤꯁꯤ ꯅꯣꯏꯅ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯍꯥ? ꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥꯕ ꯅꯣꯏꯕꯣ? ꯂꯥꯡꯒꯅꯨ ꯅꯨꯄꯥ. ꯁꯤꯕꯨ ꯑꯩꯅ ꯇꯧ ꯍꯥꯏꯗꯅ ꯇꯧꯍꯟꯕ꯭ꯔꯅꯦ? ꯅꯣꯏꯒꯤ ꯅꯆꯜ ꯅꯨꯄꯤ ꯍꯜꯂꯛꯄꯤꯁꯦ ꯑꯁꯤꯅ ꯇꯧꯍꯜꯂꯤꯕ ꯈꯪꯉꯕ? ꯑꯩꯗꯤ ꯐꯅꯌꯥꯝ ꯐꯔꯤ ꯈꯜꯂꯤꯕꯅꯤ. ꯀꯔꯤꯗ ꯐꯔꯤꯕ? ꯑꯣ ꯅꯍꯥꯟꯈꯩ ꯑꯩꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯇꯧꯔꯝꯕꯁꯤꯡꯗꯣ. ꯃꯥ ꯂꯥꯛꯂꯕꯅꯤꯅ ꯃꯥꯅ ꯑꯗꯨꯝ ꯇꯧꯖꯔꯅꯤ ꯀꯩꯅꯣ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯅꯆꯜ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯤꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯍꯥꯏꯕ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯔꯒ ꯂꯣꯏꯔꯦ. ꯌꯥꯔꯣꯏ. ꯅꯪꯒꯤ ꯅꯆꯜ ꯅꯨꯄꯤꯁꯤꯡꯒꯤ ꯁꯛꯇꯥꯁꯤꯗ ꯍꯣ ꯑꯥꯗ ꯆꯟꯅꯗꯗꯅ ꯁꯤꯗ ꯃꯋꯥꯁꯤ ꯄꯨꯔꯒ ꯂꯥꯛꯂꯤꯕ ꯈꯪꯉꯕ? ꯑꯗꯨꯒ ꯌꯦꯡ ꯃꯥꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯒ ꯅꯨꯄꯥꯁꯤꯗ ꯊꯕꯛ ꯇꯧꯍꯜꯂꯤꯁꯦ ꯎꯔꯕ꯭ꯔꯥ? ꯑꯩꯗꯤ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯤꯅꯤ. ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯂꯥꯏꯖꯍꯣꯏꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯅ ꯑꯌꯥꯝꯕ ꯇꯧꯔꯝꯃꯤ. ꯆꯤꯡꯈꯩꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤ ꯑꯌꯥꯝꯕꯅ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯃꯥ ꯆꯃꯨꯅꯗꯤ ꯌꯥꯔꯝꯗꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯆꯤꯡꯈꯩ ꯑꯌꯨꯛꯀꯤ ꯋꯥꯏ ꯁꯤꯠ ꯁꯦꯡꯗꯅ ꯍꯣꯠꯅꯕ ꯂꯣꯏꯔꯒ ꯂꯝ ꯇꯩꯕ ꯍꯣꯠꯅꯔꯤꯀꯥꯟꯗ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ. ꯍꯥꯏ ꯆꯤꯡꯈꯩ ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕ ꯏꯔꯨꯖꯅꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯄꯨꯔꯛꯎ. ꯂꯩꯁꯅꯥ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯁꯤꯡꯊꯥꯅꯗꯦ.
ꯃꯥꯒꯤ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯅꯤ꯫ ꯍꯣꯏ ꯌꯥꯅꯤ ꯏꯆꯦ, ꯑꯩ ꯄꯨꯔꯛꯂꯒꯦ꯫ ꯈꯔ ꯊꯨꯅ ꯄꯨꯔꯛꯎꯀꯣ, ꯑꯩ ꯏꯔꯨ ꯂꯨꯐꯝꯗ ꯂꯩꯔꯝꯂꯒꯦ꯫ ꯆꯤꯡꯈꯩ ꯇꯩꯔꯤꯕ ꯋꯥꯏꯗꯨ ꯇꯣꯛꯂꯒ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯑꯃꯨꯛ ꯂꯧꯔꯒ ꯄꯤꯔꯝꯃꯤ꯫ ꯊꯣꯛꯂꯛꯄꯗ ꯇꯣꯝꯆꯧ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯍꯩ ꯆꯤꯡꯈꯩ, ꯑꯩ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯅꯕꯗꯣ ꯈꯪꯉꯕ? ꯍꯣꯏ ꯚꯥꯏ, ꯑꯩ ꯑꯗꯨꯝ ꯅꯪꯅꯕ ꯍꯣꯠꯅꯒꯦ꯫ ꯆꯤꯡꯈꯩ ꯂꯝ ꯑꯃꯨꯛ ꯇꯩꯕ ꯍꯧꯋꯤ꯫ ꯇꯩꯅ ꯇꯩꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ, ꯏꯕꯥꯏꯅ ꯆꯥꯛ ꯉꯟꯅ ꯊꯣꯡꯉ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯦ ꯇꯧꯔꯤꯁꯦ, ꯁꯣꯝꯗꯅ ꯋꯥꯏ ꯇꯩꯕꯁꯨ ꯂꯣꯏꯗ꯭ꯔꯦ, ꯈ꯭ꯋꯥꯡꯁꯤꯁꯨ ꯅꯥꯈ꯭ꯔꯄꯣꯠꯅꯤ꯫ ꯂꯣꯏꯗꯤ ꯂꯣꯏꯗꯧꯔꯤꯁꯦ, ꯁꯤ ꯂꯣꯏꯔꯒ ꯏꯔꯨ ꯂꯨꯊꯣꯛꯂꯒ ꯆꯥꯛ ꯑꯃꯨꯛ ꯊꯥꯒꯠꯄ ꯍꯥꯏꯗꯨꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯏꯖꯅ ꯈꯣꯟ ꯈꯔ ꯌꯥꯛꯅ ꯏꯃꯨꯡꯗꯒꯤ ꯀꯧꯔꯛꯏ꯫ ꯑꯣ ꯅꯨꯄꯥ, ꯅꯪꯕꯨ ꯀꯔꯥꯏꯗ ꯂꯩꯒꯦ? ꯍꯥ? ꯑꯩꯅ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯣ? ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯅꯨꯄꯥ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ? ꯆꯤꯡꯈꯩꯅ ꯇꯧꯔꯗꯧꯅꯤ, ꯃꯁꯤꯒꯤ ꯃꯌꯥꯡ ꯀ꯭ꯋꯥꯛ ꯃꯥꯟꯕꯤꯁꯦ ꯑꯃꯨꯛ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯅ ꯀꯧꯕꯁꯤ ꯃꯇꯝꯅꯤꯡꯅ ꯀꯧꯕꯒꯤ ꯋꯥ ꯂꯩꯇꯦ, ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯃꯤꯍꯨꯟꯒꯁꯦ ꯍꯦꯛꯇ ꯌꯧꯋꯦꯕ꯫ ꯑꯣ ꯀꯩꯗꯧꯔꯒꯦ? ꯑꯩ ꯊꯕꯛ ꯇꯧꯔꯤꯌꯦ꯫ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯕ? ꯍꯥ? ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ? ꯆꯤꯡꯈꯩ ꯄ꯭ꯔꯞ ꯆꯪꯂꯒ, ꯀꯩꯅꯣ ꯑꯩ ꯋꯥꯏ ꯇꯩꯕ ꯍꯣꯠꯅꯔꯤ, ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯍꯥ? ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯆꯥ ꯊꯅꯝ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯊꯋꯥ ꯁꯥꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯁꯨ ꯋꯥꯏ ꯇꯩꯕꯁꯤ ꯂꯣꯏꯔꯒ ꯆꯥꯗꯣ ꯂꯣꯠꯂꯛꯀꯦ ꯇꯧꯕꯅꯤꯗ, ꯉꯥꯛꯇꯤ ꯉꯥꯏꯕ ꯌꯥꯏ ꯀꯩꯅꯣ ꯅꯪꯁꯨ꯫ ꯀꯔꯤ ꯉꯥꯏꯕ? ꯍꯥ? ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯑꯣ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯒꯤ ꯋꯥꯏ ꯇꯩꯕꯒ ꯑꯩ ꯈꯪꯗꯦ, ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯆꯥ ꯍꯦꯛ ꯍꯦꯛ ꯊꯛꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯕ? ꯆꯠꯂꯣ, ꯑꯗꯨ ꯍꯥꯟꯅ ꯇꯧꯔꯛꯑꯣ, ꯆꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯑꯣ ꯍꯣꯏ ꯍꯣꯏ, ꯄꯨꯔꯛꯑꯒꯦ꯫ ꯆꯤꯡꯈꯩ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯪꯈꯤ꯫ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯑꯩ, ꯋꯥꯏ ꯇꯩꯕꯁꯨ ꯂꯣꯏꯗ꯭ꯔꯦ, ꯑꯗꯨꯒ ꯆꯥꯃꯨꯛ ꯄꯨꯔꯛꯎꯏ꯫ ꯑꯩꯅꯅꯦ ꯈꯣꯏꯗꯧ ꯍꯦꯛ ꯁꯥꯎꯔꯒꯅꯦ ꯇꯨꯃꯤꯟꯅ ꯍꯦꯛ ꯇꯨꯝꯗꯅ ꯂꯩꯊꯣꯛꯀꯅꯤꯀꯣ ꯉꯁꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯋꯥꯏ ꯇꯩꯕꯗꯨ ꯇꯣꯛꯂꯒ ꯏꯔꯨ ꯂꯨꯖꯔꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯥ ꯂꯣꯟꯈꯠꯄ ꯍꯧꯋꯤ꯫ ꯂꯩꯁꯅꯥ ꯊꯣꯛꯂꯛꯏ꯫ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯝꯗꯕꯗꯨ ꯎꯕꯗ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯀꯧꯔꯛꯏ꯫ ꯍꯥꯏ ꯆꯤꯡꯈꯩ, ꯅꯪ ꯀꯥꯏ ꯂꯩ? ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ, ꯑꯃꯅ ꯀꯧꯕ ꯍꯧꯔꯛꯏꯕꯁꯤ꯫ ꯀꯩ ꯍꯥꯏꯒꯦ ꯏꯆꯦ? ꯂꯥꯎ ꯂꯥꯎ, ꯌꯦꯡꯉꯣ, ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯤ ꯂꯣꯏꯔꯝꯗꯅ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯆꯥꯛꯈꯨꯝꯗꯨꯗ ꯀꯔꯤ ꯇꯧꯔꯤꯅꯣ? ꯍꯥ? ꯅꯠꯇꯦ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ? ꯂꯝ ꯇꯩꯕꯒꯤ ꯅꯨꯔꯥꯁꯤꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯊꯝꯅꯒꯦ? ꯍꯥ? ꯅꯪ ꯆꯥꯛꯈꯨꯝꯗ ꯀꯩꯗꯧꯔꯤꯅꯣ? ꯍꯥ? ꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ꯫ ꯏꯆꯦ, ꯃꯥꯅ ꯆꯥ ꯍꯥꯟꯅ ꯂꯣꯜꯂꯛꯎ ꯍꯥꯏꯕꯗꯨꯗ꯫ ꯀꯔꯤ? ꯆꯥ ꯀꯥꯏꯅ? ꯑꯗꯨ ꯀꯣꯟꯅ ꯇꯧꯕ ꯌꯥꯏ꯫ ꯁꯦ ꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨ꯫ ꯄꯥꯏꯌꯣ ꯅꯈꯨꯠꯇꯣ꯫ ꯍꯩꯃꯥ, ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯅꯤ ꯃꯁꯦ, ꯄꯥꯏꯌꯣ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯥꯏꯖ ꯊꯣꯛꯂꯛꯏ꯫ ꯀꯩꯅꯣ ꯏꯅꯝꯃ, ꯑꯩꯅ ꯆꯥ ꯍꯥꯟꯅ ꯂꯣꯜꯂꯛꯎ ꯍꯥꯏꯗꯅ ꯂꯣꯜꯍꯜꯂꯤꯕ? ꯀꯔꯤꯒꯤꯅꯣ ꯏꯅꯝꯃꯅ ꯑꯋꯠ ꯑꯄꯥ ꯁꯥꯔꯤꯁꯤꯕꯣ? ꯀꯩꯅꯣ ꯑꯋꯠ ꯑꯄꯥ ꯁꯥꯕ ꯍꯥꯏꯗꯤ? ꯍꯥ? ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯁꯤ ꯀꯔꯤ ꯀꯥꯏꯒꯦ? ꯁꯤꯗꯤ ꯏꯅꯝꯃꯅ ꯇꯧꯔꯁꯨ ꯌꯥꯏ ꯀꯩꯅꯣ? ꯏꯅꯝꯃ ꯌꯨꯝꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯣ? ꯃꯧ ꯑꯣꯏꯔꯗꯤ ꯃꯧ ꯑꯃꯒꯤ ꯃꯊꯧ ꯇꯧꯕꯤꯌꯨ꯫ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯏꯁꯤꯕꯣ? ꯍꯦ ꯇꯧꯉꯝꯕꯤ, ꯃꯥꯅ ꯇꯧꯔꯕꯅꯤꯅ ꯃꯥꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯕꯨ ꯃꯧ ꯈꯛꯇꯒꯤ ꯊꯕꯛꯂꯣ? ꯍꯥ? ꯅꯪꯁꯨ ꯇꯧꯕ ꯌꯥꯏꯅ꯫ ꯏꯕꯦꯝꯃꯗꯤ ꯌꯨꯝꯁꯤꯗ ꯅꯋꯥꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯃꯍꯥꯔꯥꯅꯤ ꯁꯥꯗꯅ ꯂꯩꯔꯤꯅꯦ ꯅꯪ꯫ ꯍꯦꯔ ꯏꯅꯝꯃ, ꯃꯍꯥꯔꯥꯅꯤ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯃꯁꯦ ꯑꯩꯒꯤ ꯅꯨꯄꯥ, ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯇꯧꯒꯗꯕ, ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯏꯅꯝꯃꯒꯤ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ? ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦꯁꯦ? ꯏꯅꯝꯃꯒꯤ ꯃꯊꯧ ꯇꯥꯗꯦ ꯀꯥꯏꯅ? ꯍꯦ ꯍꯜꯂꯛꯄꯤ, ꯅꯪꯅ ꯅꯋꯥꯗ ꯄꯥꯈꯣꯟ ꯁꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯗꯤ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ꯫ ꯇꯣꯝꯆꯧ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ, ꯍꯥꯏ, ꯀꯩꯅꯣ ꯅꯣꯏꯅ ꯉꯥꯡꯅꯔꯤꯗꯨꯕꯣ? ꯍꯩꯃꯥ, ꯆꯤꯡꯈꯩ, ꯅꯪꯗꯤ ꯑꯩꯅ ꯊꯕꯛ ꯆꯠꯀꯅꯤ, ꯆꯥꯛꯇꯨ ꯉꯟꯅ ꯊꯣꯡꯉꯣ ꯍꯥꯏꯔꯒ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ? ꯍꯥ? ꯆꯠꯂꯨ ꯆꯠꯂꯨ, ꯑꯩ ꯊꯦꯡꯉꯕꯅꯤ꯫ ꯂꯩꯁꯅꯥꯅ, ꯑꯣ ꯅꯪꯒꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯁꯟꯅꯥ ꯏꯕꯦꯝꯃꯒꯤ ꯆꯥ ꯍꯥꯟꯅ ꯂꯣꯜꯂꯨ ꯍꯥꯏꯌꯦ꯫ ꯑꯗꯨꯅ ꯌꯦꯡꯉꯨ, ꯂꯝ ꯇꯩꯕꯒ ꯂꯣꯏꯗꯅ ꯏꯔꯨ ꯂꯨꯖꯩ ꯈꯪꯗꯦ ꯂꯨꯖꯗꯦ ꯈꯪꯗꯦ, ꯆꯥꯛꯈꯨꯝꯗ ꯆꯥ ꯂꯣꯜꯂꯤꯅꯦꯅ ꯇꯧꯔꯤꯁꯤꯅꯤ꯫ ꯀꯩꯅꯣ ꯇꯥꯆꯧ, ꯇꯥꯆꯧꯒꯤ ꯆꯥꯛꯇꯨꯗꯤ ꯏꯅꯝꯃꯗ ꯊꯣꯡꯍꯜꯂꯨ ꯀꯩꯅꯣ? ꯃꯥꯗꯤ ꯑꯩꯅ ꯆꯥ ꯂꯣꯜꯂꯣ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ꯫ ꯍꯥꯏ, ꯅꯍꯥꯟꯈꯩꯁꯨ ꯃꯥꯅ ꯆꯥꯛ ꯑꯗꯨꯝ ꯊꯣꯡꯂꯤꯗꯨꯗꯤ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯆꯤꯡꯈꯩ, ꯅꯪꯕꯨ ꯆꯠꯂꯨꯅꯦ, ꯆꯥꯛꯇꯨ ꯊꯣꯡꯉꯨꯔꯣꯅꯦ꯫ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯃꯀꯣꯛ ꯉꯥꯎꯔꯤ꯫ ꯑꯃꯅ ꯑꯃ ꯇꯧ ꯍꯥꯏ, ꯑꯃꯅ ꯑꯃ ꯇꯧ ꯍꯥꯏ꯫ ꯃꯣꯏ ꯑꯍꯨꯝ ꯃꯔꯤ ꯌꯦꯟꯅꯔꯛꯄꯗꯨꯗ ꯆꯤꯡꯈꯩ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯆꯥꯃꯨ ꯊꯣꯛꯂꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯍꯥꯏ, ꯉꯥꯏꯈꯣ, ꯀꯔꯤꯒꯤꯅꯣ?
ꯅꯣꯏꯅ ꯌꯦꯠꯅꯔꯤꯗꯣ ꯍꯥ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯅ ꯇꯥꯕꯅꯤ ꯅꯠꯇꯦ ꯅꯣꯏꯅ ꯆꯤꯡꯈꯩꯗ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯅꯣꯏꯅ ꯁꯥꯗꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥ ꯀꯔꯤꯒꯤꯅꯣ ꯃꯤꯉꯣꯟꯗ ꯄꯥꯈꯣꯟ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯟꯅꯤꯡꯂꯤꯁꯦ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯍꯥꯏ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯜꯂꯤꯀꯣ ꯅꯪ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇꯅ ꯂꯩꯔꯤ ꯑꯗꯨꯗꯤ ꯅꯪ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯤ ꯇꯧꯕ ꯀꯩꯗꯧꯒꯦ ꯍꯥ ꯅꯋꯥꯁꯤꯗ ꯄꯥꯈꯣꯟ ꯁꯤꯗ꯭ꯔꯁꯨ ꯆꯤꯡꯈꯩꯅ ꯇꯧꯔꯤꯁꯤꯕꯨ ꯅꯨꯄꯥ ꯑꯃꯅ ꯇꯧꯅꯕ ꯊꯕꯛ ꯂꯧ ꯑꯗꯨꯒ ꯃꯧ ꯅꯪꯁꯨ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯇꯧꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯩ ꯂꯥꯛꯄꯗꯒꯤ ꯅꯪꯁꯨ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯅꯪꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯗꯧ ꯁꯔꯨꯛ ꯅꯁꯥꯅ ꯇꯧꯕ ꯀꯩꯗꯧꯒꯦ ꯍꯥꯏ ꯆꯤꯡꯈꯩ ꯍꯥꯏꯕ ꯑꯙꯥꯃꯣꯔꯥ ꯅꯨꯄꯤꯅ ꯉꯝꯕ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯕꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯉꯥꯛꯇꯅꯤ ꯆꯤꯡꯈꯩ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ ꯑꯩꯕꯨ ꯑꯙꯥꯃꯣꯔꯥ ꯀꯩ ꯆꯥꯃꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯃꯤꯠ ꯌꯥꯝ ꯅꯥꯏꯀꯣ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯅꯁꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯤ ꯅꯁꯥꯅ ꯇꯧꯅꯕ ꯍꯣꯠꯅꯧꯀꯣ ꯃꯤꯉꯣꯟꯗ ꯍꯥꯏꯒꯅꯨ ꯆꯠꯂꯣ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯆꯪꯈ꯭ꯔꯣ ꯏꯃꯨꯡꯗ ꯑꯁꯨꯝꯅ ꯆꯥꯃꯨꯅ ꯇꯥꯟꯕꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯤ ꯂꯥꯏꯖꯅ ꯅꯨꯄꯥ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕꯗꯒꯤ ꯅꯠꯇ꯭ꯔꯥ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯍꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯃꯤꯅ ꯍꯥꯏꯕ ꯂꯧꯔꯨꯅꯨ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯗꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯅꯪ ꯅꯌꯨꯝꯗ ꯆꯠꯈꯤꯕ ꯇꯥꯕ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯉꯁꯥꯏꯒꯤꯗꯨꯗꯤ ꯑꯃꯅ ꯑꯃ ꯍꯥꯏꯖꯤꯜꯂꯛ ꯇꯧꯕꯅꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯅꯪꯅ ꯇꯧꯒꯗꯕꯁꯦ ꯈꯪꯉꯕ ꯑꯁꯨꯝꯅ ꯆꯤꯡꯈꯩ ꯃꯌꯥꯝꯗꯨꯒꯤ ꯊꯕꯛꯇ ꯌꯥꯝ ꯋꯥꯔꯝꯃꯤ ꯃꯥꯅ ꯈꯜꯂꯝꯃꯤ ꯀꯩꯅꯣ ꯑꯩꯅ ꯃꯐꯝꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯃꯌꯥꯝꯁꯤꯒꯤ ꯊꯕꯛ ꯍꯣꯠꯅꯕꯗ ꯉꯥꯛꯇ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯅꯣꯡꯃꯇ ꯊꯕꯛ ꯁꯨꯗꯕꯅꯤ ꯑꯩꯁꯦ ꯏꯃꯥ ꯄꯥꯕꯅ ꯊꯕꯛ ꯇꯧ ꯍꯥꯏꯔ ꯐꯥꯎꯕꯗ ꯑꯩꯅ ꯉꯝꯗꯨꯅ ꯁꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯐꯝꯁꯤꯗ ꯂꯩꯕꯗꯒꯤ ꯋꯥꯕꯅꯁꯨ ꯁꯤꯗꯧꯔꯤ ꯃꯁꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯁꯣꯝꯗꯅ ꯃꯅꯤ ꯃꯇꯩ ꯃꯅꯥꯎ ꯌꯨꯝꯗꯨꯗ ꯃꯕꯥꯅꯤꯇꯪ ꯏꯆꯤꯛ ꯆꯤꯛꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯃꯅꯤꯅ ꯍꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯅꯆꯥ ꯅꯃꯧꯁꯤꯡꯗꯨ ꯀꯧꯁꯤꯜꯂꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯕꯅ ꯐꯅꯤ ꯈꯜꯂꯤꯗ ꯏꯕꯥꯅꯤꯇꯪ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯑꯣ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥꯒꯤ ꯏꯃꯧ ꯐꯪꯉꯦ ꯍꯥꯏꯗꯅ ꯍꯔꯥꯎꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯧ ꯍꯤꯡꯆꯥꯕꯤ ꯑꯣꯏꯗꯅ ꯂꯩꯔꯝꯂꯦꯗꯅ ꯀꯩꯅꯣ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤꯝꯇ ꯈꯪꯗꯅ ꯀꯃꯥꯏꯅ ꯃꯧ ꯑꯣꯏꯔꯛꯂꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯃꯣꯏ ꯃꯃꯥꯗꯨꯕꯨ ꯀꯔꯤꯝꯇ ꯇꯝꯕꯤꯗꯕ꯭ꯔꯥ ꯈꯪꯗꯦꯃꯤ ꯃꯣꯏ ꯃꯄꯥ ꯀꯧꯕꯤꯔꯨꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯩꯗꯤ ꯉꯝꯖꯔꯣꯏꯀꯣ ꯍꯥꯏ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ ꯂꯩꯃꯤꯟꯅꯔꯕꯗꯤ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕ ꯍꯥꯏꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯍꯧꯅ ꯁꯥꯅꯤꯡꯉꯦ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯐꯠꯇꯕꯗꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯔꯒ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯑꯣ ꯃꯣꯏ ꯃꯄꯥ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕꯤꯔꯣ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯔꯤꯉꯩꯗ ꯃꯥꯅ ꯇꯔꯥ ꯉꯥꯡꯁꯤꯜꯂꯛꯀꯅꯤ ꯑꯣ ꯋꯥꯔꯛ ꯋꯥꯌꯦꯟ ꯊꯨꯡꯗꯕꯤ ꯃꯧ ꯍꯥꯏꯗꯨꯅꯦ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥꯗꯨꯅꯤꯅꯦ ꯃꯥꯅ ꯅꯨꯄꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯅꯤ ꯑꯣ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯅꯔꯕꯅꯦ ꯍꯥꯏ ꯈꯪꯗꯦ ꯏꯕꯥꯅꯤ ꯆꯠꯂꯒꯅꯦ ꯀꯧꯔꯨꯅꯕ ꯇꯧꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅ ꯑꯍꯜ ꯁꯨꯝ ꯑꯣꯏꯁꯤꯜꯂꯛꯄꯅꯤ ꯏꯆꯥ ꯏꯃꯧꯗꯨ ꯃꯤꯠꯁꯤꯗ ꯎꯅꯤꯡꯉꯤꯅꯦꯍꯦ ꯑꯩꯗꯤꯅꯦ ꯃꯗꯨꯒꯤ ꯃꯧꯗꯨ ꯎꯅꯤ ꯈꯟꯕꯗ ꯏꯁꯥꯁꯤ ꯂꯥꯏꯃꯟ ꯀꯥꯡꯉꯤ ꯍꯥꯏꯁꯤꯅꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯃꯅꯤꯒ ꯁꯈꯤꯒ ꯃꯆꯥ ꯃꯃꯧ ꯀꯧꯕꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯕꯅ ꯆꯤꯡꯈꯩ ꯍꯥꯟꯅꯒꯤ ꯊꯕꯛ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯂꯝ ꯇꯩꯗꯅ ꯂꯩꯕꯗꯨ ꯂꯥꯞꯇꯛꯅ ꯃꯅꯤꯅ ꯎꯏ ꯍꯥꯏ ꯃꯃꯥ ꯉꯥꯏꯈꯣ ꯌꯦꯡꯉꯨ ꯑꯥꯗ ꯋꯥꯏ ꯇꯩꯔꯤꯕꯁꯤ ꯅꯆꯥꯅꯨꯄꯥ ꯆꯤꯡꯈꯩ ꯅꯠꯇ꯭ꯔꯅꯦ ꯍꯥ ꯀꯗꯥꯏ ꯃꯥꯅꯤꯅꯦ ꯑꯁ ꯂꯣꯏꯔꯦꯗꯀꯣ ꯏꯆꯥꯁꯦ ꯋꯥꯏꯒ ꯇꯩꯍꯜꯂꯕ ꯂꯣꯏꯔꯦ ꯅꯨꯄꯥ ꯅꯪꯕꯨ ꯁꯤꯕꯨ ꯌꯦꯡꯍꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯉꯥꯏꯈꯣ ꯆꯪꯈꯤꯒꯨꯝꯁꯤ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯈꯤꯁꯤ ꯑꯁꯨꯝꯅ ꯃꯅꯤꯒ ꯁꯈꯤꯒ ꯃꯆꯤ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ ꯂꯥꯏꯖ ꯊꯣꯛꯂꯛꯂꯒ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯂꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯆꯥ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯉꯥꯏꯔꯦ ꯑꯗꯨꯒ ꯅꯪꯅ ꯅꯠꯇꯦ ꯉꯁꯥꯏꯗꯒꯤ ꯋꯥꯏ ꯇꯩꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯀꯃꯥꯏꯅ ꯃꯤ ꯑꯣꯏꯗꯣꯏꯅꯣ ꯑꯁ ꯉꯝꯗ꯭ꯔꯦꯗ ꯑꯩꯁꯨ ꯑꯃꯕꯨ ꯅꯪꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯀꯔꯤ ꯏꯁ ꯅꯪꯉꯣꯟꯗ ꯊꯕꯛ ꯀꯌꯥꯝ ꯁꯨꯍꯜꯂꯗꯅ ꯍꯥ
ꯅꯪꯉꯣꯟꯗ ꯑꯇꯩ ꯊꯕꯛ ꯁꯨ ꯍꯥꯏꯗꯅ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯍꯥ ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯇꯟꯕꯅ ꯃꯔꯤ ꯀꯥꯈꯩ ꯇꯜꯂꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯇꯧꯕ ꯌꯥꯔꯤꯕꯅꯦꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯁꯤ ꯈꯪꯍꯧꯗꯦ ꯂꯩꯁꯅꯥ ꯄꯥꯏꯊꯣꯔꯛꯏ ꯍꯦ ꯍꯜꯂꯛꯄꯤ ꯅꯪꯅ ꯍꯥꯏꯗꯣ ꯀꯔꯤꯅꯣ ꯍꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯪꯗꯤ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ ꯅꯇꯧꯗꯨꯅꯅꯤꯅꯦꯍꯦ ꯆꯟꯅꯗꯗꯅ ꯍꯜꯂꯛꯏꯗꯣ ꯍꯦꯔ ꯏꯅꯝꯃ ꯆꯟꯅꯗꯤ ꯀꯩꯗꯤ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯇꯧꯕ ꯌꯥꯏꯌꯦ ꯑꯗꯨꯗ ꯏꯅꯝꯃꯅ ꯇꯧꯗ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯇꯧꯔꯝꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯣꯏ ꯂꯥꯛꯑꯦ ꯑꯗꯨꯗꯤ ꯑꯩꯅ ꯈꯔ ꯇꯧ ꯅꯣꯏꯅ ꯈꯔ ꯇꯧꯅꯕ ꯌꯥꯏꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯉꯥꯡ ꯅꯣꯏꯅ ꯃꯁꯤꯗ ꯐꯝꯗꯅ ꯍꯤꯞꯇꯅ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯣꯏꯒꯤ ꯁꯦꯕꯥ ꯇꯧꯒꯗ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯁꯥꯒꯤ ꯅꯊꯧꯗ ꯇꯧ ꯍꯥꯏꯕ ꯅꯍꯥꯟꯁꯨ ꯏꯅꯝꯃꯅ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯍꯜꯂꯤ ꯍꯥꯏ ꯑꯗꯨꯗꯤ ꯃꯥꯅ ꯐꯤ ꯁꯨꯔꯝꯕꯗꯨꯗ ꯁꯨꯝ ꯌꯥꯎꯍꯟꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯒꯠꯅ ꯉꯥꯡꯒꯗꯧ ꯅꯠꯇꯦ ꯈꯪꯉꯕ ꯑꯦ ꯅꯊꯧ ꯅꯁꯛ ꯈꯪꯗ꯭ꯔꯗꯤ ꯉꯥꯡꯕ ꯇꯥꯕꯅꯤ ꯑꯦ ꯑꯩꯅ ꯀꯔꯤ ꯏꯊꯧ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯈꯣꯏ ꯂꯥꯛꯄꯗꯒꯤ ꯏꯅꯝꯃꯗꯤ ꯅꯨꯡꯉꯥꯏꯔꯤ ꯀꯩꯅꯣ ꯊꯕꯛ ꯃꯅꯥ ꯑꯃꯗ ꯁꯨꯈꯤꯗ꯭ꯔꯦ ꯍꯦ ꯅꯨꯄꯥ ꯂꯥꯎ ꯉꯁꯤꯗꯒꯤ ꯅꯪ ꯀꯅꯥꯝꯇꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯇꯧꯒꯗꯕꯅꯤ ꯃꯧ ꯀꯇꯟꯁꯤꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ ꯑꯦ ꯑꯩꯕꯨ ꯀꯇꯟ ꯀꯥꯏꯅ ꯍꯣꯏ ꯏꯕꯦꯝꯃ ꯀꯇꯟꯁꯤꯕꯨ ꯑꯩꯔꯣ ꯅꯪꯂꯣ ꯑꯣ ꯍꯜꯂꯛꯄꯤ ꯆꯠꯄꯤꯈ꯭ꯔꯣ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯅꯁꯛꯇꯣ ꯑꯩꯕꯨ ꯍꯜꯂꯛꯄꯤ ꯍꯥꯏꯗꯅ ꯁꯨꯝ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯂꯩꯁꯅꯥꯒꯤ ꯃꯁꯝ ꯐꯣꯏꯕ ꯍꯧꯔꯛꯏ ꯂꯩꯁꯅꯥꯁꯨ ꯂꯥꯝꯗꯨꯅ ꯐꯣꯏꯅꯔꯤ ꯆꯤꯡꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯇꯣꯝꯆꯧꯁꯨ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯦ ꯆꯤꯟꯗ ꯇꯧꯅꯅꯨꯅꯦ ꯍꯥꯏꯕ ꯅꯠꯇꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯂꯩ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯆꯃꯨꯅ ꯊꯣꯛꯂꯛꯂꯒ ꯁꯝ ꯐꯣꯏꯅꯔꯤꯕ ꯑꯅꯤꯃꯛ ꯆꯩꯅ ꯀꯟꯊꯕ ꯍꯧꯔꯛꯏ ꯈꯪꯕ꯭ꯔꯥ ꯈꯠꯅꯈꯣ ꯐꯣꯏꯅꯈꯨꯋꯣ ꯑꯅꯤꯗꯨ ꯃꯈꯨꯠ ꯊꯥꯗꯣꯛꯅꯩ ꯍꯟꯗꯣꯛꯅꯈꯤ ꯀꯔꯤꯒꯤ ꯇꯣꯛꯅꯔꯤ ꯍꯥ ꯐꯣꯏꯅꯈꯨꯋꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯅ ꯇꯥꯕꯅꯤ खरे हेनमली नोई अनीदो मचिन सिंगदो पेट पेट खुमनरई चामुना हाइवा मत ngangganu tumin lei ai wa haige nakhoi loina munna taw noina ngasi tawribase noi amana mabu usitnade natra laija nang suni yam soi ko imani yengbade yadi nang na mafam sida halaktana leiribasi nang ne yum sida angang oina leiringai da tawkhiba hainabi do migi bayum dudadi tawba yaroi ni bema yum pan ba haibase phagi na ten he turi leingoi dagi hena kuppi hainaribani ne yengu nangna phambaga chabaga tawdana leiraga nupa sidu nangna tawgadaba thabak singdu tawhalle adasu tawramgani aduna hasingduna yadadana nang sidu lagliba natro ipuroi ba haibasidi nupi uibi aikhoigidi laini hainaribani nupa gi marum thopna hinaribani ne adabu nangdi na puroi ba laini khandre minai oina kan nupa sida bulam taihan kolik phenghan ba nangi phi suhan ba yabro tawnu ko imana madu yade tanja sida ngasai digi thablapna yengliba maniga sakhi gadu tanjari changasi haidana changlai chamuna aima ta daga inamaga sulak piriya na chana mausingsi lam heli haidana warak lamli bani manina yam phaje ichol ki wasi koi su ngasai digi lumduna tajari bani yam phaje makha tabi chamuna makha tari yumgi mau ama oirabadi manemgi makugi mawagi seba phajana tawgani thaksi khasi naina chatgani yumduda leiriba ahalamangi wa taraga thabak tawgani leikai da miwa ngangnaroidabani mani makuna mawana nuksinaba chatgani moina nuksirabadi nungaina leigadoribani ne adudi nattana kusi tawduna chatlabadi madu yumduda chanadaba taba aduda sunattana mauduna phatraga mama mapa chinthagadawrimani aduga chingkhei nang su nupa oirabadi nupa thokna layuko karigi nang no wai tai doino chak thong doino karigi na tugi adugi adagi phi su doino ha nang nupa thokdabadagi natro ngasi tawriba mayam se nangi nupi se lam helabadi manam tatnaba phuto imani karigi noina sida laigani chalo nayumda nangi nupi se warak waten tawduna lairuso sakina wa marak thachilai ibema chamuna budi takpiri marak thana aisu wa amani dang haijahaugi ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤꯁꯨ ꯏꯆꯥꯒꯤ ꯏꯃꯧꯒꯁꯤ ꯀꯧꯕ ꯂꯥꯛꯆꯕꯅꯤ ꯏꯃꯥꯒꯤ ꯆꯤꯡꯈꯩ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯎꯏ
ꯏꯆꯥꯅ ꯇꯧꯕꯗꯨ ꯎꯕꯗ ꯅꯄꯥꯒ ꯏꯕꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗꯨꯗ ꯅꯄꯥꯒ ꯏꯕꯥꯅꯤꯇꯪ ꯂꯩꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯛ ꯆꯤꯛꯏ ꯍꯥꯏꯗꯅ ꯀꯧꯒꯦꯅ ꯂꯥꯛꯄꯅꯤ ꯏꯃꯧ ꯏꯕꯦꯝꯃ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃꯁꯨ ꯈꯠꯅꯅꯤ ꯅꯣꯡꯃꯁꯨ ꯅꯣꯛꯀꯅꯤ ꯃꯁꯤ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜꯅꯤꯅꯦꯍꯦ ꯑꯗꯨꯅ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯠꯁꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯗꯅ ꯂꯩꯔꯨꯔꯁꯤ ꯆꯥꯃꯨꯅ ꯌꯥꯝ ꯇꯥꯟ ꯆꯥꯔꯦ ꯏꯅꯝꯃ ꯂꯥꯛꯄꯤꯕ ꯑꯩꯁꯨ ꯀꯩꯗꯧꯉꯩ ꯊꯤꯟꯁꯤꯒꯦ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤ ꯑꯗꯨꯅ ꯂꯥꯏꯖꯥ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯣꯡꯗꯣꯛꯎꯀꯣ ꯁꯤꯗꯁꯨ ꯉꯥꯏ ꯅꯅꯝꯃꯗꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯅ ꯍꯦꯛꯇ ꯉꯥꯡ ꯑꯗꯨꯒ ꯂꯩꯁꯅꯥ ꯅꯪꯁꯨꯅꯤ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯝꯂꯤꯕ ꯊꯕꯛꯄꯨ ꯆꯤꯡꯈꯩ ꯂꯥꯛꯏ ꯍꯦꯛꯇ ꯌꯥꯔꯅꯤ ꯅꯤꯡꯉꯣꯜ ꯃꯋꯥꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗꯣ ꯃꯗꯨ ꯃꯇꯨꯡꯗ ꯇꯧꯒꯅꯨꯀꯣ ꯃꯥꯁꯨ ꯃꯤꯅꯤꯅꯦ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯖꯤꯡꯈꯩ ꯅꯪꯁꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯙꯥ ꯃꯣꯔꯥ ꯆꯨꯕ ꯇꯣꯛꯂꯣꯀꯣ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨꯅꯅꯤ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯊꯕꯛ ꯃꯌꯥꯝ ꯇꯧꯍꯜꯂꯤꯕꯁꯤ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯆꯠꯂꯣ ꯏꯅꯝꯃꯒ ꯇꯥꯗꯒ ꯂꯥꯛꯂꯤꯉꯩꯁꯤꯗ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯂꯥꯏꯖ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯏꯁꯣꯔꯅꯤ ꯈꯜꯂꯨꯗ꯭ꯔꯦ ꯃꯥꯒꯤ ꯃꯐꯝꯗꯨꯁꯨ ꯑꯩꯅ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯤ ꯃꯤꯅ ꯑꯩꯕꯨ ꯊꯤꯅ ꯉꯥꯡꯅꯔꯤꯕ ꯆꯩꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩ ꯉꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯏꯅꯦꯝꯗ ꯏꯀꯨꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯀꯌꯥ ꯏꯋꯥꯕꯨ ꯑꯩꯅ ꯊꯕꯛ ꯇꯧꯍꯜꯂꯒ ꯑꯩꯅ ꯐꯝꯗꯅ ꯆꯥꯗꯅ ꯇꯨꯝꯗꯅ ꯂꯩꯔꯨꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ ngasi haiba namit chidagi ai nupa mayumda chattuna inim ikogi aigi nupagi seba phajjana tawduna harau nungaina leiruragani inama nachalna inamada lankiba mayamda apangbi nachalni khanaga piyuko asumna laija mayamda lale haidana khurumni chamuna aduni dana ijasidi ngasidagi di ijasi gyan tabi oiduna nanimna kogi seba tawduna nachanasu phangduna nungaina panba oiruroko imana bor pirabani laisnana inamagi laija nang inamabu waroganuko ichalna gyan tarakpase inama yam nungairi ngasidagi anayik yaudana nungaina panba oiruroko chamuna chingkhaiya nangbu ada mara oikige haibro oiraroideima aduni nupa amu oirabadi nupa thokna hingadabani manina yam nungaijai ngasi chal chamuna icha su imok su gyan tahanbidana tawbasi ikoi penjari hojikti icha imokse pujarage icha sa chalasi yumda asumna maniga sakhigana chingkhaiga laijaga puduna chatkiduna ngasi haiba namichidagi laijana mani makugi magi nupagi seba tawduna nungaina panki